ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯕꯕꯤꯅꯥ ꯊꯣꯛꯆꯣꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯏ ꯑꯣꯏꯔꯞ ꯇꯧꯕ ꯃꯇꯝꯒꯤ ꯏꯪꯅ ꯆꯤꯛꯅ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯩꯕ ꯁꯍꯣꯡ ꯑꯍꯣꯡꯕ ꯈꯨꯜ ꯑꯃꯅꯤ꯫ ꯃꯥꯒꯤ ꯃꯊꯧ ꯑꯃꯃꯝ ꯇꯧꯅꯗꯨꯅ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯃꯔꯥꯡ ꯀꯥꯏꯅꯕ ꯍꯣꯠꯅꯖꯕ ꯍꯥꯏꯕꯁꯤ ꯇꯉꯥꯏ ꯐꯗꯕ ꯑꯃ ꯑꯣꯏꯅ ꯂꯧꯅꯩ꯫ ꯃꯔꯝ ꯑꯁꯤꯅ ꯂꯥꯏꯖ ꯃꯥꯁꯨ ꯉꯥꯏꯍꯥꯛꯇ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯍꯩꯇꯕꯤ ꯅꯨꯄꯤ ꯑꯃꯅꯤ꯫ ꯂꯥꯏꯖ ꯃꯌꯨꯝ ꯉꯟꯅ ꯄꯥꯜꯂꯛꯏ, ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯥꯗꯒꯤꯗꯤ ꯆꯍꯤ ꯈꯔ ꯈꯦꯟꯅꯩ꯫ ꯂꯥꯏꯖ ꯃꯉꯥꯎ ꯌꯥꯝꯅ ꯊꯤꯕꯤ ꯃꯧ ꯅꯍꯥ ꯑꯃꯅꯤ꯫ ꯃꯌꯨꯝꯗ ꯑꯇꯣꯟ ꯑꯇꯥ ꯑꯣꯏꯅ ꯀꯦꯅ ꯃꯧꯅ ꯂꯩꯖꯔꯛꯄꯤ ꯅꯥꯏꯇꯣꯝ ꯁꯥꯠꯄꯤꯅꯤ꯫ ꯂꯥꯏꯖ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯥꯛ ꯊꯣꯡꯂꯤ꯫ ꯁꯤꯡꯗꯨꯁꯨ ꯈꯔ ꯆꯥꯛꯄ ꯋꯥꯠꯄꯗꯒꯤ ꯃꯩꯈꯨꯅ ꯄꯨꯡꯃꯝ ꯃꯝꯂꯤ꯫ ꯑꯁ, ꯁꯤꯔꯦꯗ ꯃꯩꯈꯨꯁꯦ! ꯃꯤ ꯃꯁꯛ ꯈꯔ ꯈꯪꯕꯗꯤ ꯐꯕꯅꯤ꯫ ꯆꯥꯛꯈꯨꯝꯁꯤꯗ ꯅꯨꯡꯇꯤꯒꯤ ꯑꯩꯅ ꯆꯥꯛ ꯊꯣꯡꯉꯦ ꯈꯪꯉꯗꯤ ꯑꯩꯒꯤ ꯃꯥꯏꯀꯩꯗ ꯍꯨꯝꯖꯤꯜꯂꯛꯑꯅꯨꯗꯅ ꯃꯤꯠꯀꯥꯁꯦ ꯊꯨꯞꯄꯅ ꯂꯣꯏꯔꯦꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯜꯂꯤꯕ ꯐꯤꯖꯤꯗꯨꯅ ꯃꯃꯤꯠꯇꯒꯤ ꯇꯥꯔꯛꯂꯤ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯒ ꯎꯇꯣꯡꯗꯨ ꯄꯥꯏꯗꯨꯅ ꯃꯩꯗꯨ ꯆꯥꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯂꯥꯏꯖ ꯃꯅꯤꯡꯗ ꯊꯣꯛꯂꯛꯇꯨꯅ ꯃꯅꯤꯡꯒꯤ ꯐꯨꯡꯒꯥꯗ ꯎꯖꯥꯟ ꯑꯀꯪꯕ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤ꯫ ꯑꯁ, ꯀꯩꯗꯧꯔꯤꯕ ꯐꯤꯁꯤꯗꯤ ꯍꯕꯣꯛ ꯉꯥꯛꯇ ꯉꯥꯏꯔꯦ꯫ ꯆꯐꯨ ꯎꯌꯥꯟꯁꯤꯁꯨ ꯐꯖꯕꯇ ꯂꯣꯏꯔꯝꯃꯅꯤ꯫ ꯍꯣꯔꯦꯟꯗꯤ ꯈꯨꯖꯤꯟꯁꯦ ꯈꯔ ꯆꯨꯕ ꯇꯥꯔꯤꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖ ꯑꯗꯨꯃꯛ ꯊꯕꯛꯁꯤꯡꯗꯨ ꯃꯆꯤꯟꯗ ꯏꯁꯩ ꯉꯪꯂꯒ ꯍꯣꯠꯅꯔꯤ꯫ ꯂꯥꯏꯖ ꯆꯥꯛ ꯂꯣꯏꯔꯕꯗ ꯃꯅꯦꯝ ꯃꯦꯝꯃꯕꯨ ꯀꯧꯔꯛꯏ꯫ ꯏꯃꯥ, ꯇꯥꯕ꯭ꯔꯣ? ꯆꯥꯛ ꯂꯣꯏꯔꯦ꯫ ꯂꯥꯛꯑꯦ꯫ ꯃꯦꯝꯃ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ, ꯃꯣꯏ ꯑꯅꯤꯗꯨꯕꯨ ꯉꯁꯤ ꯅꯠꯇ꯭ꯔꯣ ꯂꯥꯛꯅꯤ ꯑꯗꯨꯕꯣ? ꯉꯁꯤꯕꯨꯗꯤ ꯍꯥꯏꯕꯅꯤ꯫ ꯑꯌꯨꯛ ꯌꯧꯔꯛꯇꯣꯏꯔꯥ ꯅꯨꯃꯤꯗꯥꯡ ꯍꯜꯂꯛꯇꯣꯏꯔꯥ ꯈꯪꯗꯦ, ꯆꯥꯛꯇꯤ ꯍꯥꯞꯇ꯭ꯔꯤ꯫ ꯐꯔꯛ ꯇꯥꯔꯅꯤꯅ ꯍꯣꯔꯦꯟ ꯍꯦꯛ ꯂꯥꯛꯄꯒ ꯐꯣꯡ ꯁꯥꯅ ꯄꯤꯖꯔꯒꯦꯅ ꯇꯧꯕꯅꯤ꯫ ꯍꯣꯏꯗ ꯀꯌꯥꯝ ꯀꯨꯏ ꯄꯣꯠꯅꯣ꯫ ꯑꯗꯣ ꯅꯪꯕꯨ ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯉꯩ ꯆꯟꯗꯣꯟ ꯆꯋꯥꯒꯗꯣ ꯍꯥꯟꯅ ꯊꯤꯟꯖꯤꯟꯕ ꯌꯥꯗꯕ꯭ꯔꯣ? ꯃꯤ ꯅꯨꯡꯒ ꯂꯥꯛꯂꯕꯗꯤ ꯏꯀꯣꯛ ꯀꯣꯛꯅ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯅꯦ꯫ ꯆꯥꯛ ꯊꯦꯡꯈꯤꯗ꯭ꯔꯅ ꯇꯧꯕꯅꯤ ꯏꯃꯥ, ꯊꯤꯜꯂꯗꯣꯏꯅꯤ꯫ ꯍꯣ, ꯊꯤꯟꯖꯤꯜꯂꯨ꯫ ꯍꯌꯦꯡꯈꯩꯗꯤ ꯍꯥꯟꯅ ꯊꯤꯜꯂꯨꯀꯣ꯫ ꯑꯩꯈꯣꯏ ꯊꯕꯛ ꯆꯠꯊꯣꯛꯀꯗꯕ ꯑꯃꯠꯇꯁꯨ ꯌꯥꯎꯗꯕꯁꯤꯕꯣ꯫ ꯍꯣꯏ ꯏꯃꯥ꯫ ꯑꯁꯨꯝꯅ ꯆꯥꯛ ꯇꯣꯛꯂꯕꯗ ꯂꯥꯏꯖ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯒ ꯈꯔ ꯀꯦꯁꯤꯜꯂꯤ꯫ ꯃꯐꯤꯁꯨ ꯃꯆꯨ ꯑꯌꯥꯛꯄ ꯑꯃ ꯁꯦꯠꯆꯤꯜꯂꯤ꯫ ꯑꯗꯨꯒ ꯁꯅꯥꯕꯨꯟ ꯑꯃ ꯄꯥꯏꯔꯒ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯏ꯫ ꯕꯤꯅꯥꯅ, ꯏꯕꯦꯝꯃ ꯂꯥꯏꯖ, ꯑꯣꯟꯊꯣꯛꯅ ꯀꯦꯈ꯭ꯔꯦꯗꯀꯣ꯫ ꯀꯗꯥꯏ ꯆꯠꯇꯧꯕ ꯂꯩꯒꯦ ꯅꯪꯕꯣ? ꯀꯩꯁꯨ ꯆꯠꯂꯣꯏꯗ ꯏꯅꯦ, ꯁꯨꯝ ꯀꯦꯅ ꯂꯩꯕꯗꯨꯅꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅ ꯇꯧꯕꯅꯤ꯫ ꯍꯥꯏ, ꯅꯪ ꯂꯩꯁꯥꯕꯤ ꯅꯠꯇꯦꯀꯣ, ꯋꯥꯈꯜ ꯇꯥꯎ꯫ ꯃꯧ ꯅꯍꯥ ꯂꯨꯝꯕ, ꯃꯧ ꯄꯥꯝꯕ ꯅꯨꯄꯥ ꯌꯥꯝ ꯂꯩꯔꯕꯅꯤꯀꯣ, ꯑꯃꯨꯛ ꯆꯤꯡꯖꯈꯤꯁꯅꯤ꯫ ꯂꯥꯏꯖ ꯅꯣꯛꯂꯒ, ꯏꯅꯦ ꯀꯩꯁꯨ ꯇꯧꯔꯣꯏꯗ, ꯑꯩꯅ ꯌꯥꯗ꯭ꯔꯒꯕꯨ ꯀꯅꯥꯅ ꯅꯝꯗꯨꯅ ꯆꯤꯡꯕ ꯉꯝꯗꯣꯔꯤꯕꯅꯣ? ꯍꯣꯏꯅꯦ, ꯑꯗꯨꯗ ꯅꯄꯨꯔꯣꯏꯕꯗꯨꯅ ꯌꯨꯝꯗ ꯂꯩꯔꯗꯤ ꯐꯕ, ꯂꯥꯡꯐꯩꯗꯒ ꯂꯩꯔꯦꯗꯣ ꯃꯤꯅ ꯃꯃꯤꯠ ꯆꯣꯏꯗꯣꯔꯤꯕꯅꯤꯀꯣ꯫ ꯏꯅꯦ, ꯑꯩꯅ ꯀꯦꯕ ꯍꯥꯏꯁꯦ ꯏꯄꯨꯔꯣꯏꯕꯒꯤ ꯃꯃꯥꯏꯅꯦ꯫ ꯀꯦꯔꯦ ꯍꯥꯏꯗꯨꯅ ꯐꯠꯇꯕ ꯂꯝꯕꯤꯗ ꯀꯩꯁꯨ ꯆꯠꯅꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯏꯅꯦ, ꯀꯣꯟꯅ ꯑꯃꯨꯛ ꯁꯥꯟꯅꯔꯁꯤ, ꯑꯩꯁꯦ ꯈꯔ ꯊꯨꯔꯕ꯫ ꯕꯤꯅꯥ ꯀꯩꯁꯨ ꯈꯨꯝꯂꯝꯗꯅ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯤ꯫ ꯂꯥꯏꯖ ꯃꯆꯤꯟ ꯑꯁꯨꯝꯅ ꯁꯣꯜꯍꯧꯔꯤ꯫ ꯃꯤꯅ ꯐꯅ ꯍꯥꯏꯔꯁꯨ ꯇꯧꯒꯗꯕ ꯑꯩꯅ ꯇꯧꯕꯤꯗ꯭ꯔꯒ ꯂꯣꯏꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯏ꯫ ꯁꯣꯝꯗ ꯕꯤꯅꯥꯁꯨ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯆꯠꯂꯤ꯫ ꯃꯥꯒꯤ ꯐꯅꯕ ꯍꯥꯏꯕꯤꯔꯒ ꯂꯧꯗꯦꯅꯦ, ꯑꯗꯨꯕꯨꯗꯤ ꯌꯦꯡꯕ ꯇꯥꯔꯦꯗꯅ꯫ ꯑꯁꯨꯝꯅ ꯂꯥꯏꯖ ꯃꯌꯨꯝ ꯌꯧꯔꯛꯂꯕꯗ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯅꯥꯎꯅꯨꯄꯥ ꯑꯅꯤꯁꯨ ꯍꯜꯂꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯋꯥꯟꯅ, ꯏꯁꯤꯡ ꯁꯣꯛꯂꯣꯏꯔꯣ ꯅꯪꯕꯣ? ꯍꯣꯏ, ꯍꯟꯕꯤꯔꯛꯑꯦꯗꯅ꯫ ꯑꯩ ꯆꯥꯛ ꯊꯣꯡꯅꯕꯃꯛꯇ ꯁꯦꯝꯈꯤꯒꯦ, ꯀꯨꯏꯔꯣꯏꯌꯦ꯫ ꯏꯔꯨ ꯃꯥꯏꯊꯖꯅꯕ ꯏꯁꯤꯡ ꯊꯝꯖꯔꯕꯅꯤ꯫ ꯊꯣꯡꯂꯨꯔꯅꯣ, ꯑꯩꯈꯣꯏ ꯆꯥꯔꯤ꯫ ꯑꯗꯨꯗꯤ ꯏꯔꯨ ꯂꯨꯖꯅꯕ ꯇꯧꯕꯤꯔꯣ꯫ ꯊꯥꯅꯤꯜꯗꯤ? ꯊꯥꯅꯤꯜꯗꯣ ꯏꯃꯥꯒꯤ ꯃꯅꯥꯛ ꯆꯪꯈꯤꯕꯅꯤ꯫ ꯑꯗꯣ ꯊꯋꯥꯟ ꯂꯥꯏꯖꯒꯤ ꯃꯅꯥ ꯈꯔ ꯆꯪꯁꯤꯟꯗꯨꯅ ꯃꯅꯥꯀꯣꯡ ꯃꯌꯥꯗ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯣ ꯌꯥꯝ ꯐꯖꯊꯣꯛꯑꯝꯃꯤ, ꯀꯩ ꯆꯥꯒꯦ? ꯂꯣꯏꯔꯤ ꯈꯨꯈꯠꯇꯤ꯫ ꯊꯋꯥꯟ ꯃꯈꯣꯟ ꯆꯥꯎꯔꯞꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯍꯣꯏ, ꯀꯔꯤꯝꯇ ꯍꯥꯏꯖꯔꯣꯏ꯫ ꯂꯥꯏꯖ ꯅꯣꯛꯂꯒ, ꯑꯉꯥꯎꯕ ꯍꯥꯏꯁꯤꯅꯤ꯫ ꯑꯗꯣ ꯏꯔꯨ ꯃꯥꯏꯊꯖꯕꯤꯔꯣ, ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯇꯣ ꯉꯟꯅ ꯊꯣꯡꯂꯒꯦ꯫ ꯍꯣꯏ ꯃꯖꯥ ꯏꯕꯦꯝꯃ꯫ ꯑꯁꯨꯝꯅ ꯏꯃꯨꯡꯗꯨ ꯍꯔꯥꯎ ꯂꯩ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯊꯥꯅꯤꯜ ꯉꯥꯏꯍꯥꯛ ꯀꯣꯏꯊꯣꯛꯂꯨꯒꯦ ꯍꯥꯏꯅ ꯊꯣꯛꯂꯛꯏ꯫ ꯊꯋꯥꯟ ꯃꯄꯥꯟꯗ ꯍꯪꯆꯤꯠ ꯂꯥꯡꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯀꯥꯏꯗꯧ ꯄꯥꯏꯗꯧꯔꯦ ꯈ꯭ꯋꯥꯡꯖꯦꯡ ꯃꯈꯣꯏꯃꯣ? ꯊꯥꯅꯤꯜ ꯑꯩꯒꯤꯗꯤ ꯀꯩꯕꯣꯏꯅꯤ, ꯊꯥꯖ ꯑꯝꯇ ꯊꯤꯔꯨꯒꯦ ꯇꯧꯕꯅꯤ꯫ ꯊꯋꯥꯟ ꯅꯪꯗꯤ ꯉꯥꯟꯊꯣꯏꯗꯨꯅ ꯑꯗꯨꯝ ꯂꯩꯍꯧꯔꯣꯅꯦ ꯍꯥ? ꯍꯣꯏꯗꯤ ꯃꯄꯨ ꯄꯥꯟꯖꯔꯦ, ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯄꯗ ꯄꯉꯥꯎ ꯊꯤꯕ ꯈꯣꯏꯃꯨ ꯈꯣꯏꯔꯥꯕ ꯑꯣꯏꯖꯅꯤꯡꯗ꯭ꯔꯦ꯫
ꯏꯀꯣꯟꯁꯤꯗ ꯁꯛꯍꯦꯟꯕꯤ ꯑꯃꯅ ꯄꯨꯟꯗꯨꯅ ꯊꯝꯈ꯭ꯔꯦꯅꯦ ꯁꯣꯝ ꯑꯗꯨꯝ ꯂꯦꯡꯊꯣꯛꯄꯤꯔꯨꯔꯣ ꯂꯩꯕꯤꯍꯧꯔꯣꯅꯦ ꯑꯗꯨꯗꯤ ꯑꯗꯣ ꯆꯥꯛ ꯍꯥꯞꯄꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯍꯥꯏꯔꯝꯃꯨꯀꯣ ꯍꯌꯦꯡ ꯆꯖꯤꯛ ꯆꯥꯕꯤꯅꯕ ꯂꯩꯇꯦ ꯅꯇꯩꯃꯁꯨ ꯅꯥꯅꯤ ꯄꯤꯖꯔꯣꯏ ꯃꯤ ꯑꯅꯤꯒꯤꯕꯨ ꯍꯥꯞꯆꯜꯂꯣ ꯍꯥꯏꯌꯨ ꯏꯇꯩꯃꯗ ꯑꯣꯏꯗꯕꯗꯤ ꯉꯥꯡꯅꯒꯨꯝꯁꯤꯀꯣ ꯆꯦꯡ ꯌꯥꯝ ꯇꯥꯡꯉꯤ ꯑꯣ ꯆꯠꯂꯦ ꯁꯛꯍꯦꯟꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯏꯟꯁꯥꯡ ꯁꯦꯝꯕ ꯌꯥꯎꯕꯤꯔꯨꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯅꯤꯜ ꯆꯠꯈꯤ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨ ꯀꯅꯥꯝꯇꯁꯨ ꯆꯥꯛ ꯆꯥꯅꯗꯅ ꯊꯥꯅꯤꯜꯕꯨ ꯉꯥꯏꯔꯤ ꯑꯗꯨꯒꯤ ꯑꯉꯥꯡꯗꯨꯕꯨ ꯀꯩꯗꯧꯔꯨꯕꯖꯥꯠꯅꯣ ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯛꯇ꯭ꯔꯤꯁꯤꯕꯣ ꯑꯆꯧꯕ ꯑꯇꯣꯝꯕꯗꯣ ꯑꯁ꯭ꯋꯥꯏ ꯐꯥꯎꯗ ꯊꯣꯛꯂꯒ ꯌꯦꯡꯂꯨꯒꯦꯔꯣ ꯉꯁꯤꯗ ꯂꯥꯛꯇ ꯉꯥꯏꯔꯤ ꯏꯃꯥꯕꯨ ꯅꯨꯡꯁꯥ ꯊꯤꯔꯦꯅꯦ ꯀꯩꯁꯨ ꯇꯧꯔꯝꯃꯣꯏꯗꯦꯕ ꯉꯥꯏꯍꯥꯛꯀ ꯉꯥꯏꯔꯁꯤ ꯑꯩꯅ ꯉꯁꯥꯏ ꯐꯥꯒꯤ ꯀꯩ ꯍꯥꯏꯈꯤꯕꯣ ꯑꯗꯨꯕꯨ ꯁꯨꯃꯨꯛ ꯇꯧꯔꯤ ꯖꯥꯠꯂꯅꯦ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯕ ꯍꯥꯏꯕꯣ ꯏꯔꯥ ꯅꯨꯄꯤ ꯆꯦꯜꯂꯛꯇꯣꯏꯔꯥ ꯀꯥꯏꯅ ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯍꯥꯏꯒꯨꯝꯗꯅ ꯅꯨꯄꯤꯒꯤ ꯆꯦꯜꯂꯛꯇꯧꯔꯤ ꯖꯥꯠꯅꯣ ꯃꯇꯝꯁꯤ ꯊꯦꯡꯖꯤꯜꯂꯛꯏꯅꯦ ꯉꯁꯤꯗꯤ ꯌꯦꯡꯂꯁꯤ ꯍꯌꯦꯡ ꯑꯁꯦꯡꯕ ꯈꯪꯂꯅꯤꯕ ꯇꯨꯝꯊꯕꯕꯨ ꯉꯝꯂꯣꯏꯗꯧꯔꯤꯗ ꯑꯩꯅ ꯍꯥꯏꯗꯤ ꯈꯤꯇꯁꯨ ꯈꯪꯍꯜꯂꯛꯎꯗꯅ ꯍꯥꯏꯔꯛꯑꯣꯏꯌꯦ ꯅꯨꯄꯤ ꯆꯦꯟꯕ ꯍꯥꯏꯁꯦ ꯌꯥꯝ ꯏꯀꯥꯏꯕꯅꯤ ꯍꯌꯦꯡ ꯑꯗꯨꯝ ꯈꯪꯗꯧ ꯂꯩꯔꯦ ꯀꯥꯟꯗꯦꯃ ꯄꯣꯊꯥꯎꯔꯣ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ ꯑꯁꯨꯝꯅ ꯅꯣꯡꯉꯥꯜꯂꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯊꯥꯅꯤꯜꯗꯨ ꯅꯨꯄꯤ ꯆꯦꯜꯂꯛꯂꯦ ꯊꯥꯅꯤꯜ ꯏꯕꯣ ꯅꯌꯨꯝꯗ ꯍꯜꯂꯛꯏꯁꯦ ꯉꯔꯥꯡ ꯈꯛꯇꯅꯤ ꯅꯍꯥꯟꯈꯩ ꯉꯥꯏꯕ ꯋꯥꯗ ꯂꯩꯔꯝꯃꯤ ꯑꯣꯏꯔꯦ ꯑꯁ ꯑꯗꯨꯏ ꯅꯠꯇꯦꯕ ꯇꯥꯆꯧ ꯍꯟꯕ ꯉꯝꯃꯔꯣꯏꯅ ꯐꯨꯔꯤꯠꯁꯤ ꯌꯥꯟꯗꯨꯅ ꯍꯦꯛꯇ ꯂꯩꯕꯅꯦꯃꯤ ꯑꯗꯨꯗ ꯑꯩꯗꯤ ꯎꯄꯥꯏꯁꯤ ꯂꯩꯇ꯭ꯔꯦꯗꯅ ꯄꯥꯈꯪ ꯄꯨꯟꯁꯤꯁꯤ ꯌꯥꯝꯇ ꯅꯨꯡꯉꯥꯏꯕꯅꯤ ꯑꯩꯗꯤ ꯈꯔ ꯉꯥꯎꯈꯤꯒꯦꯅ ꯈꯟꯖꯕꯅꯤ ꯌꯥꯗꯦꯕꯣ ꯅꯪꯅꯒ ꯅꯨꯄꯤ ꯊꯤꯖꯔꯣꯏꯒ ꯌꯥꯕ ꯅꯠꯇꯦꯕꯣ ꯅꯔꯥꯏꯕꯛꯇꯨꯗ ꯊꯦꯠꯂꯒ ꯊꯝꯈ꯭ꯔꯕꯅꯤ ꯁꯤꯒꯤ ꯃꯇꯝꯗ ꯅꯨꯄꯤ ꯊꯤꯕ ꯁꯤꯒꯤ ꯃꯇꯝꯗ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯄ ꯍꯥꯏꯗꯅ ꯑꯁ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯄꯒꯤ ꯋꯥꯔꯤꯗꯣ ꯄꯜꯂꯛꯄꯗꯅꯤ ꯑꯩꯅ ꯅꯨꯡꯉꯥꯏꯅ ꯉꯥꯎꯊꯣꯛꯑꯒ ꯂꯩꯅꯤꯡꯉꯤꯁꯦ ꯅꯪ ꯈꯛꯅ ꯊꯥꯗꯣꯛꯇꯣꯏꯁꯤꯕꯣ ꯅꯪꯒꯨꯝꯕ ꯉꯥꯛꯇ ꯉꯥꯏꯔꯗꯤ ꯍꯧꯖꯤꯛ ꯑꯁꯤ ꯌꯧꯅ ꯆꯥꯎꯈꯠꯂꯤꯁꯦ ꯍꯥꯟꯅꯗꯤ ꯈꯨꯅꯨꯡ ꯆꯪꯅ ꯂꯩꯔꯤꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯔꯝꯕꯅꯤ ꯅꯄꯨꯟꯁꯤꯗꯣ ꯍꯤꯡꯂꯤꯉꯩꯗꯨꯗ ꯑꯐꯕ ꯈꯔ ꯇꯧꯔꯝꯃꯒ ꯁꯤꯈꯤꯒꯤꯗꯤ ꯈꯟꯗꯦꯅꯦ ꯑꯩꯅ ꯋꯥꯅ ꯍꯣꯠꯅꯔꯒ ꯀꯣꯟꯅ ꯂꯥꯛꯀꯗꯧꯕ ꯃꯤꯁꯤꯡꯗꯨꯒꯤ ꯅꯨꯡꯉꯥꯏꯅꯕ ꯁꯤꯟꯒꯗ꯭ꯔꯣ ꯊꯋꯥꯟ ꯅꯣꯛꯂꯒ ꯀꯣꯟꯅꯒꯤ ꯃꯤꯁꯤꯡꯗꯣ ꯅꯪꯒꯤ ꯅꯆꯥꯅꯁꯨꯅꯤꯅꯦ ꯑꯁ ꯈꯪꯗꯦꯗ ꯇꯥꯆꯧ ꯂꯨꯍꯣꯡꯕꯗꯣ ꯈꯔ ꯀꯨꯏꯅ ꯌꯩꯊꯣꯛꯄ ꯌꯥꯅꯕ ꯑꯝꯇ ꯁꯤꯟꯕꯤꯌꯨ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯉꯝꯗꯦ ꯅꯨꯄꯤ ꯃꯌꯨꯝꯗ ꯂꯦꯞꯀꯗꯕꯅꯤ ꯑꯁꯨꯝꯅ ꯅꯨꯄꯤ ꯃꯌꯨꯝꯗꯒꯤ ꯉꯟꯅ ꯊꯤꯟꯕꯤꯔꯛꯑꯣ ꯍꯥꯏꯗꯨꯅ ꯊꯤꯜꯂꯤ ꯅꯨꯄꯤ ꯃꯌꯨꯝꯗꯒꯤꯗꯤ ꯀꯨꯏꯅ ꯊꯝꯕ ꯄꯥꯝꯗ꯭ꯔꯦ ꯑꯊꯨꯕꯗ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯂꯒ ꯂꯦꯞꯍꯜꯂꯁꯤ ꯍꯥꯏꯅ ꯍꯥꯏꯅꯔꯦ ꯄꯦꯜꯂꯕꯅꯤ ꯑꯩꯕꯨ ꯅꯨꯄꯤ ꯊꯤꯗꯣꯔꯕ ꯇꯜꯂꯤ ꯑꯣꯏꯕ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯈꯪꯍꯧꯗꯕꯅ ꯊꯥꯅꯤꯜꯒꯤ ꯂꯨꯍꯣꯡꯕꯗꯨ ꯌꯧꯔꯛꯂꯦ ꯏꯕꯦꯝꯃ ꯂꯥꯏꯖꯥ ꯅꯤꯡꯊꯤꯅ ꯀꯦꯌꯨꯀꯣ ꯍꯣꯔꯦꯟ ꯃꯧ ꯑꯍꯟ ꯌꯦꯡꯒꯦ ꯍꯥꯏꯕꯗ ꯇꯥꯖꯣꯞ ꯇꯧꯗꯅꯕ ꯁꯅꯥ ꯂꯤꯀꯣꯟꯒꯗꯣ ꯑꯔꯩꯕ ꯃꯈꯩ ꯁꯤꯖꯜꯂꯨ ꯃꯤꯒꯤ ꯃꯃꯥꯡꯗ ꯆꯥꯡ ꯇꯥꯕ ꯌꯥꯕ ꯅꯠꯇꯦꯌꯦ ꯍꯩꯃ ꯆꯟꯗꯣꯟꯁꯤꯕꯨ ꯈꯔ ꯄꯩꯕꯗꯧꯅ ꯇꯧꯗ꯭ꯔꯣ ꯄꯩꯔꯕꯣ ꯏꯃꯥ ꯁꯦꯝꯒꯦꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯃꯅ ꯂꯥꯏꯖꯒꯤ ꯆꯟꯗꯣꯟ ꯑꯗꯨ ꯁꯦꯝꯗꯣꯛꯄꯤꯔꯒ ꯐꯖꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯍꯣꯡꯕꯗꯨ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯂꯨꯍꯣꯡꯕꯁꯨ ꯂꯣꯏꯔꯦ ꯊꯥꯅꯤꯜꯒꯤ ꯅꯨꯄꯤ ꯏꯔꯤꯛꯁꯨ ꯊꯣꯏꯗꯣꯛꯅ ꯊꯤꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯂꯥꯏꯖꯒ ꯌꯦꯡꯅꯕꯗꯗꯤ ꯈꯔ ꯅꯣꯞꯄꯤ ꯀꯦꯕꯁꯨ ꯀꯌꯥ ꯍꯩꯖꯗꯦ ꯂꯨꯍꯣꯡ ꯅꯣꯡꯉꯥꯟꯕꯗꯨꯗ ꯃꯅꯦꯝꯗꯨ ꯃꯃꯧ ꯑꯅꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯧ ꯑꯇꯣꯝꯕꯤ ꯅꯪꯗꯤ ꯉꯔꯥꯡꯗ ꯂꯥꯛꯄꯗ ꯉꯥꯏꯔꯤ ꯑꯗꯨꯅ ꯏꯃꯥ ꯋꯥ ꯈꯔ ꯍꯥꯏꯕꯤꯌꯨ ꯏꯃꯥ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯀꯦꯒꯗꯕꯅꯤ ꯅꯋꯥꯅ ꯄꯨꯔꯣꯏꯕꯅ ꯃꯃꯤꯠ ꯂꯩꯀꯥꯏ ꯀꯣꯏꯍꯜꯂꯣꯏ ꯅꯣꯏꯒꯤ ꯈꯨꯠꯇ ꯂꯩꯀꯣ ꯏꯃꯥꯒꯤ ꯋꯥꯗꯤ ꯅꯈꯣꯏꯅ ꯀꯦꯅꯤꯡꯕꯗ ꯀꯦꯕ ꯁꯦꯠꯅꯤꯡꯕꯗ ꯁꯦꯠꯄ ꯀꯩꯁꯨ ꯑꯊꯤꯡꯕ ꯂꯩꯇꯦ ꯑꯩ ꯏꯆꯥ ꯑꯅꯤꯁꯤꯁꯨ ꯐꯖꯕꯗ ꯌꯥꯝꯅ ꯉꯥꯎꯖꯕꯅꯤ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯅꯨꯄꯥꯅꯤ ꯃꯣꯏꯗꯤ ꯁꯥꯒꯨꯝꯕꯅꯤ ꯍꯥꯏꯅꯔꯤꯕꯅꯤ ꯑꯗꯨꯅ ꯌꯥꯎꯔꯛꯄꯒꯅꯦ ꯇꯉꯥꯏ ꯐꯗꯅ ꯆꯟꯗꯣꯟ ꯆꯥꯎꯋꯥ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯊꯤꯟꯗꯨꯅ ꯂꯥꯏꯒꯤ ꯁꯦꯕꯥ ꯇꯧꯒꯗꯕꯅꯤ ꯃꯗꯨꯃꯛꯅ ꯀꯦꯔꯦ ꯍꯥꯏꯗꯨꯅ ꯏꯔꯥꯡ ꯄꯂꯥꯡꯒꯤ ꯋꯥꯈꯜꯗꯤ ꯈꯜꯂꯣ ꯍꯥꯏꯕ ꯅꯠꯇꯦ ꯀꯦꯕ ꯍꯥꯏꯕꯁꯤ ꯅꯨꯄꯤ ꯑꯃꯒꯤ ꯂꯩꯇꯦꯡꯅꯤꯀꯣ ꯇꯠꯅꯕ ꯌꯥꯔꯔꯣꯏꯗꯕ ꯏꯃꯨꯡꯗ ꯐꯅ ꯋꯥꯔꯕꯁꯨ ꯃꯄꯥꯜ ꯊꯣꯡꯗꯗꯤ ꯍꯔꯥꯎ ꯑꯗꯨꯃꯛ ꯂꯩꯒꯗꯕꯅꯤ ꯏꯃꯨꯡꯗ ꯏꯁꯧ ꯂꯥꯡꯂꯒ ꯋꯥꯕ ꯐꯒꯗꯕ ꯅꯠꯇꯦ ꯑꯗꯨꯅ ꯏꯃꯥꯒꯤ ꯋꯥꯗꯤ ꯅꯣꯏꯅ ꯉꯝꯖꯕꯤ ꯊꯥꯗꯅꯅꯦ ꯅꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯡꯗꯣ ꯄꯨꯜꯂꯒ ꯊꯝꯅꯕ ꯍꯣꯠꯅꯔꯣ ꯁꯤꯗ ꯂꯩꯔꯦ ꯏꯔꯤꯛ ꯃꯆꯤꯟꯗꯗꯤ ꯍꯣꯏ ꯍꯥꯏꯅ ꯈꯨꯝꯃꯤ ꯑꯗꯨꯕꯨ ꯊꯃꯣꯏꯗꯗꯤ ꯑꯁꯨꯝꯅ ꯈꯜꯂꯤ ꯀꯦꯅꯤ ꯑꯩꯅ ꯀꯦꯕ ꯌꯥꯝ ꯍꯩꯕꯅꯤ ꯌꯥꯝ ꯀꯦꯗꯣꯔꯤꯕ ꯅꯠꯇꯦꯅꯦ ꯏꯃꯨꯡꯗ ꯌꯥꯝꯅ ꯋꯥꯅ ꯆꯔꯥ ꯍꯦꯜꯂꯒ ꯃꯩꯊꯣꯛꯀ ꯀꯦꯁꯤꯜꯂꯒ ꯅꯣꯛꯐꯦ ꯇꯧꯔꯒ ꯂꯩꯒꯗ꯭ꯔꯕ ꯃꯇꯥꯡꯒꯤ ꯊꯣꯛꯄꯝ ꯂꯥꯛꯆꯔꯅꯤ ꯂꯨꯍꯣꯡꯕ ꯆꯠꯂꯝꯗꯥꯏꯗꯗꯤ ꯀꯦꯗꯕ ꯌꯥꯗꯦꯗꯅ ꯑꯁꯨꯝꯅ ꯏꯔꯤꯛ ꯌꯥꯝꯅꯗꯤ ꯐꯩ ꯑꯗꯨꯕꯨ ꯀꯦꯕ ꯅꯥꯟꯕꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯦꯝꯒ ꯃꯔꯩ ꯍꯦꯛꯇ ꯌꯦꯠꯅꯩ ꯑꯩ ꯀꯦꯕ ꯍꯩꯇꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯆꯟꯗꯣꯟꯁꯨ ꯊꯤꯟꯕ ꯍꯩꯇꯦ ꯍꯥꯏꯔꯗꯅ ꯌꯨꯝꯗ ꯀꯅꯥꯅ ꯎꯅꯕ ꯀꯦꯗꯣꯔꯤꯒꯦ ꯆꯠꯊꯣꯛꯑꯝꯗꯥꯏꯗ ꯀꯦꯔꯒ ꯂꯣꯏꯔꯦ ꯏꯃꯥꯅ ꯍꯥꯏꯗꯤ
luhongba satlamdaidongna kiyo haiba nattene amaromda nangse mau nahani napuribana thabak halakpada nangna kina nana leiramlabadi masu haraujadoribani ho sangdre imungi thabakbu tawnabu hotnagadra mayamgi sebabu tawnabu hotnagadra sangba matamda kini sangda matamdana keroi ima yam yengsinbiranu aigi punsidi aina dum semjage aina tawriba seba khrasina pethokna leibiyo ahalam oibagi wa sakat sakat ngangbirakanu nasi suhani yumse puramlibani masu ngamnaba dum hotnai kena nana sulai nang nonganbadagi numit taba phawba suklep leptana thabak tawraga leibadi natedana imana hairisia kari gaige aina nangonda hajira subu salo haibadona khalibadubu kari wakhalno ima imungse yam ingna nungsidana panse haradi ꯑꯩꯈꯣꯏꯅ ꯇꯧꯕ ꯊꯕꯛꯇ ꯌꯥꯝ ꯌꯦꯡꯁꯤꯟꯕꯤꯔꯛꯀꯅꯣ ꯀꯤꯕ ꯄꯥꯝꯕ ꯏꯃꯥ ꯑꯗꯨꯝ ꯀꯤꯌꯨ ꯑꯩꯗꯤ ꯄꯥꯝꯖꯗ꯭ꯔꯦ ꯋꯥ ꯃꯈꯥ ꯇꯥꯕꯤꯔꯛꯑꯅꯨ ꯃꯦꯝꯃ ꯃꯃꯧꯒꯤ ꯃꯇꯧꯗꯨꯅ ꯋꯥ ꯃꯈꯥ ꯇꯥꯗꯧꯕ ꯇꯜꯂꯤ ꯃꯥ ꯊꯣꯛꯄ ꯇꯧꯖꯔꯁꯅꯨ ꯍꯥꯏꯅ ꯈꯜꯂꯤ ꯀꯤꯌꯨ ꯍꯥꯏꯕꯒꯤꯗꯃꯛꯇ ꯏꯃꯨꯡ ꯂꯟꯖꯥꯎ ꯊꯣꯛꯄꯁꯤ ꯐꯖꯕ ꯅꯠꯇꯦ ꯀꯩꯁꯨ ꯅꯠꯇ ꯋꯥꯗꯨꯗ ꯏꯔꯤꯛ ꯑꯗꯨꯝꯅ ꯏꯁꯧ ꯂꯥꯡꯗꯨꯅ ꯊꯕꯛ ꯇꯧꯔꯤꯉꯩ ꯊꯥꯅꯤꯜ ꯊꯕꯛ ꯍꯜꯂꯛꯄꯒ ꯃꯄꯥ ꯆꯥꯅꯔꯤ ꯀꯔꯤꯅꯣ ꯏꯁꯧ ꯂꯥꯡꯉꯝꯃꯤꯗꯨꯅ ꯊꯕꯛꯀꯁꯦ ꯇꯧꯐꯝ ꯈꯪꯕ ꯅꯠꯇꯦ ngangningai maramdi leitrabanina aigi keba kedabado oina panaraga leiri moina mateng pangbibsu nataba imase keba yam pamani aduna kehaningna haiboruguni ba isau yam langanu wanaga wabani natteni thabak mayamse toktoklaga kirega khujin phenglaga leyu hairibraba nangsu sadon mache ama thinbadi sangamgani dana ho sangdre kai kana doido yumsi leibada sum kirega chathom daida aduma kiribaduni khangdrise nang thopu taw asumna me mamasu adumna isau irang tawbudi pamdabanina karisu haikidri sahi amada amutang thokpa lamtang yausang sulakdabada mauna mayamgi thabal su pangthokadawri aduda me mamana hena thawai yauri mamo anibu putoktuna saruk yahange khanna hei laiza ire nakhoi anibu mapantang da tholaune laizana kai hayi ima irikna kaidawragi ima makha legai gi lampakta mau thabal tawdori haine nakhoi ni yawgadabani ko laizana yawgi ma thabalga songkhidaba kuire aidi thabalga haiteda isina songmudo ina yengage kaishuludabani inaw agri song moiramgani yemawgidi tandi yam talle horen sumangda tamsisi ise takpige thabak ngana loisilo irik itan tanna hoi ima su yam hai ima su takpini irik mathamoida khanjai haini nangdi irak palangini hardi nang nahi tabak leiroi asumna thabal tawgadoriba numit atu yoraklabada mau anidu thabal songma satnaba haiduna sa isingana loisinnabu hotnari inaw nang loiraga thoklo ko mayai kada pulap kerasi phakka tharaka phajana thamabani phirusu loina puthoro hoi ise asumna thabak loisinnarabada laija hana thoraktuna mayai kadu phamlaga keba hauri iriksu makuda kenanaba posei kharaga setnaba mayak naiba ma wangkai phi maga paidun thuklei laisa iriki ma phidu yengduna khudei hangama palmasu ge masu khwangdi yetkadabani na hoise laktho urage asumni irik magi kada musangduna hangama palmasu gi khudei amamu puduna thuklei kainoi na nangi phisibo chanang so mata yaudri sara sara yengbri yam phajadre atop phajaba leibdo ina illo sidi phajamantre kaino khudei sisu ibungo thanilna ayuk nungdang setnaba khudei du natro as ichia kanana mu udurige thabalda phi phabin thokpudo pamui phu kaiwo aduga khudei sisu ahan mising dudi mathuk amta khaiji aduna sina dum tawrage tawbani mawai khoinabu kayam phasaba phiro seluni haige inaw adoirasu masidi manman khre mau maya marakta nangna tongan taba haidu oirani kaisu moi kataba nateni modasu isinanya sanang laaga phasana subigi as sidum illagi je natraga ayawroigi laija kana haijalurabasu marai amuk tawraklani khanduna wa makha tana hairutri hoi hoi nangna pamado adum illo asumna irik aman mapijol singduga sana sunadana keri basaktamduga yengbada kaya phajabadi oitri laija mana ke bigi haibasu yade hena kesan basu hainade haiduna aduga laija madi toina kerakpusu oibana masagi ke bakra haisai aduna laija madi mayam marakta sangma matamda sangdamna ningai leitana phajakre mayam ki mami thakpa haibadu oire irik madi mayam dagi thoidok hindokna thiba amadi laina sudat nabi manduna thoglai
ꯃꯤ ꯃꯃꯥꯗꯤ ꯃꯃꯧ ꯂꯥꯏꯖꯕꯨ ꯌꯦꯡꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯖꯔꯤ꯫ ꯆꯣꯡꯕ ꯍꯧꯅꯈ꯭ꯔꯦꯅꯦ, ꯅꯣꯏ ꯑꯅꯤꯕꯨ ꯆꯣꯡꯉꯨꯔꯣꯅꯦ꯫ ꯂꯥꯏꯖꯅ ꯃꯤ ꯈꯔ ꯌꯥꯝ ꯈꯤꯁꯅꯣ ꯇꯧꯕꯅꯤ ꯏꯃꯥ꯫ ꯃꯇꯥꯡꯗꯨꯗ ꯊꯋꯥꯟꯁꯨ ꯃꯅꯤꯡꯗꯒꯤ ꯂꯛꯅꯔꯛꯏ꯫ ꯊꯥꯕꯜ ꯍꯜꯂꯛꯄꯗ ꯑꯩꯕꯨ ꯀꯧꯕꯤꯈꯤꯅꯤꯀꯣ, ꯑꯩꯗꯗꯤ ꯀꯧꯕꯤꯗꯕꯤ꯫ ꯍꯣꯏ ꯆꯣꯡꯗꯣꯔꯤꯕꯁꯦ ꯅꯨꯄꯤ ꯉꯥꯛꯇꯅꯤ, ꯄꯥꯈꯠꯄꯤꯔꯅꯨ꯫ ꯏꯔꯤꯛꯇꯤ ꯊꯥꯅꯤꯜ ꯃꯥꯅ ꯆꯪꯂꯛꯇꯨꯅ ꯀꯩꯁꯨ ꯍꯥꯏꯔꯛꯇꯦ꯫ ꯃꯥꯗꯤ ꯂꯩꯀꯥꯏꯒꯤ ꯊꯥꯕꯜ ꯑꯗꯨ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯑꯇꯣꯞꯄ ꯈꯨꯜꯗ ꯃꯃꯥꯟꯅꯕ ꯃꯌꯥꯝꯒ ꯊꯥꯕꯜ ꯆꯣꯡꯕ ꯆꯠꯈꯤ꯫ ꯁꯣꯝꯗ ꯂꯥꯏꯖꯅ ꯃꯀꯣꯛꯁꯤꯡꯅ ꯆꯣꯡꯂꯦ꯫ ꯏꯔꯤꯛ ꯃꯥꯗꯤ ꯃꯆꯦꯒ ꯁꯝꯅꯔꯝꯂꯕꯁꯨ ꯑꯃꯅ ꯃꯨꯛꯊꯠ ꯑꯃꯅ ꯃꯨꯛꯊꯠ ꯇꯧꯕꯗ ꯃꯅꯤꯡꯗ ꯇꯥꯔꯦ꯫ ꯁꯣꯝꯗ ꯊꯥꯅꯤꯜ ꯑꯇꯣꯞꯄ ꯂꯩꯀꯥꯏ ꯑꯃꯗ ꯊꯥꯕꯜ ꯆꯣꯡꯂꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯗꯨꯕꯨ ꯃꯥꯅ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯑꯃꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯇꯥꯁꯤꯡꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯆꯠꯄꯣꯏ ꯆꯣꯡꯕꯣꯏ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯃꯥꯒꯤ ꯊꯃꯣꯏꯗ ꯀꯩꯅꯣꯝꯃ ꯐꯥꯎꯕꯒꯨꯝ ꯈꯪꯍꯧꯗꯅ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯐꯠ ꯊꯠꯂꯒ ꯄꯥꯏꯁꯤꯜꯂꯤ꯫ ꯊꯥꯅꯤꯜ ꯅꯨꯄꯤꯗꯨꯗ ꯋꯥꯔꯤ ꯍꯦꯛꯇꯃꯛ ꯁꯥꯖꯤꯟꯕꯁꯨ ꯉꯝꯗ ꯉꯥꯏꯍꯥꯛ ꯄꯥꯏꯗꯨꯅ ꯂꯩ꯫ ꯑꯗꯨꯕꯨ ꯁꯨꯝ ꯌꯦꯡꯂꯒ ꯄꯥꯝꯕ ꯍꯦꯜꯂꯛꯄꯗ ꯊꯥꯅꯤꯜ ꯁꯣꯔ ꯁꯥꯡꯕ ꯑꯃ ꯑꯃꯨꯛꯇꯪ ꯍꯣꯟꯗꯣꯛꯂꯒ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯏ꯫ ꯀꯩ ꯃꯤꯡ ꯀꯧꯒꯦ? ꯑꯩꯕꯨꯔꯥ? ꯍꯣꯏ, ꯅꯣꯛꯐꯦꯠ ꯇꯧꯕ ꯁꯛꯇꯝꯗ ꯂꯦꯝꯕꯤ ꯀꯧꯏ꯫ ꯅꯪꯒꯤ ꯈꯪꯅꯕꯒ ꯂꯩꯕ꯭ꯔꯣ? ꯂꯩꯇꯤꯌꯦ꯫ ꯊꯥꯅꯤꯜ ꯃꯊꯃꯣꯏꯗ ꯍꯔꯥꯎꯕ ꯑꯃꯗꯤ ꯐꯥꯎꯔꯤ, ꯑꯗꯨꯕꯨ ꯃꯥꯒꯤꯗꯤ ꯅꯨꯄꯤ ꯂꯩꯔꯤ꯫ ꯑꯗꯨꯅ ꯍꯦꯛꯇꯃꯛ ꯋꯥ ꯍꯧꯗꯣꯛꯄꯁꯨ ꯉꯝꯗꯦ꯫ ꯑꯃꯨꯛ ꯇꯨꯃꯤꯟ ꯂꯩꯅꯗꯨꯅ ꯊꯥꯕꯜ ꯑꯗꯨ ꯑꯗꯨꯃꯛ ꯆꯣꯡꯏ꯫ ꯑꯇꯣꯞꯄ ꯅꯨꯄꯥꯅ ꯄꯥꯏꯒꯦ ꯇꯧꯔꯛꯄꯗꯨꯁꯨ ꯊꯥꯅꯤꯜ ꯃꯥꯅ ꯂꯦꯝꯕꯤꯒꯤ ꯃꯈꯨꯠꯇꯨ ꯆꯦꯠꯅ ꯄꯥꯏꯁꯤꯟꯗꯨꯅ ꯊꯝꯃꯤ꯫ ꯊꯥꯅꯤꯜ ꯋꯥ ꯑꯝꯇ ꯈꯟꯊꯔꯨꯕ ꯇꯧꯗꯨꯅ ꯍꯦꯛꯇ ꯍꯥꯏꯔꯛꯏ꯫ ꯑꯗꯣ ꯅꯪꯒꯤ ꯈꯪꯅꯕ ꯂꯩꯇꯦ ꯍꯥꯏꯔꯕꯅꯤꯅ ꯑꯩꯒ ꯈꯪꯅꯔꯁꯤ, ꯀꯩ ꯀꯥꯏꯒꯦ? ꯑꯩꯗꯤ ꯍꯧꯖꯤꯛꯀꯥꯟ ꯅꯨꯄꯥꯁꯦ ꯈꯪꯅꯕ ꯄꯥꯝꯗꯕ꯫ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯗꯤ ꯅꯥꯝꯃ ꯍꯥꯡꯂꯒ ꯑꯗꯨꯝ ꯂꯩꯖꯁꯅꯤꯀꯣ꯫ ꯏꯃꯥꯅ ꯁꯤꯟꯕ ꯅꯨꯄꯥꯗ ꯂꯩꯒꯦ ꯈꯜꯂꯤ, ꯀꯩꯁꯨ ꯇꯧꯔꯣꯏꯗ꯫ ꯑꯗꯣ ꯑꯩꯗꯤ ꯌꯥꯝ ꯐꯕꯅꯤ, ꯁꯨꯝ ꯂꯣꯏꯅꯔ ꯈꯪꯒꯅꯤ꯫ ꯍꯧꯖꯤꯛ ꯈꯛꯇ ꯊꯦꯡꯅꯔꯒ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯒ ꯑꯩꯅ ꯀꯃꯥꯏꯅ ꯊꯥꯖꯗꯣꯏꯅꯣ? ꯑꯗꯨꯗꯤ ꯈꯪꯅꯔꯒ ꯁꯨꯝ ꯈꯪꯂꯛꯈꯤꯅꯤ꯫ ꯅꯪꯕꯨ ꯑꯍꯥꯟꯕ ꯎꯕꯗ ꯊꯃꯣꯏꯁꯤ ꯅꯨꯡꯁꯤꯕ ꯐꯥꯎꯈ꯭ꯔꯦ꯫ ꯑꯗꯣ ꯑꯩꯅ ꯍꯥꯏꯕꯁꯤ ꯌꯥꯕꯤꯔꯣ? ꯈꯨꯗꯛꯇ ꯍꯦꯛꯇ ꯊꯃꯣꯏ ꯈꯪꯗ ꯄꯥꯎꯈꯨꯝ ꯄꯤꯕꯗꯤ ꯄꯥꯝꯖꯗꯦ꯫ ꯍꯌꯦꯡ ꯀꯣꯏꯔꯛꯑꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ꯫ ꯀꯥꯏꯗꯅꯣ ꯅꯣꯏ ꯂꯩꯀꯥꯏꯁꯦ? ꯁ꯭ꯋꯥꯏꯗꯅꯦ ꯑꯗꯨꯝ꯫ ꯍꯣꯏ, ꯑꯗꯨꯗꯤ ꯍꯌꯦꯡ ꯍꯦꯛꯇ ꯂꯥꯛꯑꯒꯦ꯫ ꯑꯁꯨꯝꯅ ꯊꯥꯅꯤꯜꯁꯨ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯊꯥꯅꯤꯜ ꯃꯐꯝ ꯑꯗꯨꯒꯤ ꯊꯥꯕꯜꯗꯨ ꯄꯨꯝꯂꯣꯏ ꯂꯣꯏꯐꯥꯎ ꯆꯣꯡꯂꯨꯔꯕꯅꯤꯅ ꯃꯥꯒꯤ ꯂꯩꯀꯥꯏꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯊꯥꯕꯜ ꯆꯣꯡꯍꯧꯕꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯥꯅꯤꯜ ꯃꯌꯨꯝꯗ ꯏꯁꯩ ꯉꯪꯂꯗꯨꯅ ꯆꯪꯂꯛꯏ꯫ ꯏꯔꯤꯛꯁꯨ ꯃꯥꯒꯤ ꯅꯨꯄꯥꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇꯕꯗꯨꯗ ꯁꯥꯎꯅꯤꯡꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯥꯅꯤꯜꯅ ꯊꯋꯥꯏ ꯏꯁꯥ ꯁꯥꯗꯅ ꯍꯜꯂꯛꯂꯤꯕꯗꯨ ꯎꯕꯗ ꯏꯁꯧ ꯍꯧꯔꯛꯏ꯫ ꯀꯔꯤꯅꯣ ꯃꯣꯏ ꯇꯥꯅ ꯇꯧꯕꯤꯔꯤꯁꯤꯕꯣ? ꯊꯥꯕꯜꯗꯤ ꯉꯁꯥꯏꯅ ꯂꯣꯏꯈ꯭ꯔꯦ, ꯑꯗꯨꯒ ꯍꯧꯖꯤꯛꯇ ꯍꯟꯖꯤꯜꯂꯛꯏꯕꯁꯤꯕꯨ ꯀꯥꯏꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕꯅꯣ? ꯊꯥꯅꯤꯜ ꯃꯥꯒꯤ ꯅꯨꯄꯤꯅ ꯉꯥꯡꯂꯤꯕꯗꯨ ꯊꯋꯥꯏ ꯏꯁꯥ ꯁꯥꯗꯅ ꯈꯨꯝꯂꯛꯏ꯫ ꯊꯥꯕꯜ ꯇꯧꯔꯤꯁꯤꯕꯨ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯈꯛꯇꯔꯣ? ꯏꯁ, ꯑꯗꯨꯗꯤ ꯅꯪ ꯑꯇꯣꯞꯄ ꯃꯐꯝꯗ ꯆꯠꯂꯨꯔꯦ ꯁꯤꯅꯤꯅꯦ? ꯑꯇꯣꯞꯄ ꯂꯩꯀꯥꯏꯗ ꯉꯥꯏꯍꯥꯛ ꯌꯦꯡꯉꯨꯕꯅꯤꯗ, ꯑꯗꯨꯗ ꯅꯨꯡꯉꯥꯏꯃꯟꯗꯅ ꯂꯣꯏꯐꯥꯎ ꯆꯣꯡꯊꯣꯔꯛꯏꯗꯅ꯫ ꯑꯣ, ꯌꯥꯝ ꯄꯥꯈꯪꯒꯤ ꯃꯑꯣꯡꯅꯤꯅꯦ ꯍꯥ? ꯄꯥꯈꯪꯒꯤ ꯃꯑꯣꯡꯅꯦꯕ? ꯅꯪꯁꯦ ꯄꯥꯈꯪꯂꯣ? ꯊꯥꯕꯜꯒ ꯆꯣꯡꯉꯤꯗꯨꯕꯣ ꯀꯩ ꯋꯥꯈꯜꯅꯣꯕ? ꯅꯪꯁꯨ ꯆꯣꯡꯉꯤꯗꯨꯗꯤ ꯆꯞ ꯃꯥꯟꯅꯗ꯭ꯔꯣ? ꯑꯩꯈꯣꯏꯅ ꯆꯣꯡꯉꯤꯗꯨꯗꯤ ꯃꯧ ꯉꯥꯛꯇꯅꯤ, ꯑꯇꯣꯞꯄ ꯀꯅꯥ ꯌꯥꯎꯒꯦ? ꯅꯠꯇꯦ, ꯅꯨꯄꯥ ꯑꯝꯇ ꯌꯥꯎꯕ꯭ꯔꯕ? ꯑꯩꯁꯨ ꯅꯨꯄꯤ ꯄꯥꯏꯔ ꯆꯣꯡꯗꯤ꯫ ꯑꯁ ꯕꯤꯌꯥꯔꯁꯤ, ꯍꯜꯂꯛꯄ ꯈꯨꯗꯤꯡꯒꯤ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯏꯁꯧ ꯂꯥꯡꯕꯗꯨꯗꯅꯤ ꯑꯩꯅ ꯌꯨꯝꯗ ꯍꯟꯖꯤꯟꯅꯤꯡꯗ꯭ꯔꯤꯁꯦ꯫ ꯁꯤꯒꯨꯝꯕꯁꯤ ꯇꯥꯅꯤꯡꯗ꯭ꯔꯗꯤ ꯏꯁꯧ ꯂꯥꯡꯗꯅꯕꯗꯨ ꯇꯧ꯫ ꯑꯁ ꯌꯥꯔꯦ, ꯁꯛꯇꯥꯗꯨꯒ ꯂꯥꯡꯉꯤꯕ ꯏꯁꯧꯗꯨꯒ ꯅꯃꯥꯏ ꯅꯃꯤꯠꯀꯥꯗꯣ ꯑꯝꯇ ꯇꯥꯊꯣꯛꯎ ꯆꯠꯂꯣ꯫ ꯀꯤꯕ ꯑꯃ ꯌꯥꯎꯔꯦ꯫ ꯉꯁꯥꯏꯗꯤ ꯊꯤꯔꯁꯨ ꯈꯔ ꯐꯕꯅꯤ, ꯍꯧꯖꯤꯛꯇꯤ ꯀꯩꯅꯣꯝ ꯇꯧꯔꯦ꯫ ꯌꯥꯝ ꯀꯦꯅꯤꯡꯗꯅ ꯀꯦꯕꯒ ꯃꯥꯟꯕ꯭ꯔꯣ? ꯑꯩꯅ ꯍꯦꯟꯅ ꯀꯦꯖꯅꯤꯡꯗꯦ, ꯅꯪꯗꯤ ꯌꯥꯝ ꯐꯖꯕꯅꯤꯅ꯫ ꯍꯣꯏꯅꯤ ꯁꯛꯁꯦ ꯐꯖꯃꯟꯗꯅ ꯂꯩꯁꯥꯕꯤ ꯃꯌꯥꯝꯁꯤꯅ ꯀꯣꯏꯇꯥꯟ ꯍꯦꯛ ꯇꯥꯟꯅꯩ꯫ ꯇꯨꯝꯃꯦꯍꯦ ꯁꯛꯇꯥꯁꯤꯒ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯀꯩꯁꯨ ꯇꯥꯊꯣꯛꯇꯅ ꯇꯨꯝꯈ꯭ꯔꯦ꯫ ꯊꯥꯅꯤꯜ ꯃꯥꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯍꯌꯦꯡꯒꯤ ꯈꯟꯗꯨꯅ ꯇꯨꯝꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯉꯥꯜꯂꯕꯗ ꯏꯔꯤꯛ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯗꯨ ꯇꯧꯔꯤ꯫ ꯂꯥꯏꯖ ꯃꯥꯁꯨ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡ ꯂꯣꯏꯁꯤꯟꯕꯗꯨ ꯌꯥꯎꯁꯤꯜꯂꯛꯏ꯫ ꯖꯇ꯭ꯔꯥ, ꯁꯨꯃꯥꯡ ꯑꯃꯗꯤ ꯂꯥꯏꯅꯤꯡꯊꯧꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯑꯃꯇꯪ ꯂꯩꯕꯅ ꯏꯔꯤꯛ ꯃꯥꯅ ꯂꯥꯏꯒꯤ ꯁꯦꯕꯥ ꯇꯧꯗꯣꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯤꯠ ꯁꯦꯡꯕꯗꯤ ꯂꯥꯏꯖ ꯃꯥꯅ ꯑꯉꯝꯕ ꯑꯗꯨꯝ ꯇꯧꯁꯤꯜꯂꯤ꯫ ꯏꯔꯤꯛ ꯂꯥꯛꯄꯗꯒꯤ ꯃꯦꯝꯃꯅ ꯃꯃꯧ ꯑꯅꯤꯕꯨ ꯇꯣꯉꯥꯟꯅ ꯄꯤꯖꯔꯤꯕꯅꯤ꯫ ꯈꯠꯅꯗꯨꯅ ꯇꯣꯉꯥꯟꯅ ꯆꯥꯕ ꯅꯠꯇꯦ꯫
ꯈꯠꯅꯗꯨꯅ ꯁꯦꯠꯇꯣꯛꯅꯒꯗꯕꯒꯤ ꯁꯔꯨꯛ ꯅꯨꯡꯁꯤꯅꯔꯤꯉꯩ ꯈꯥꯏꯗꯣꯛꯄꯅ ꯐꯩ ꯈꯟꯗꯨꯅ ꯃꯦꯝ ꯃꯃꯥꯅ ꯁꯤꯟꯕꯅꯤ꯫ ꯑꯗꯨꯒ ꯃꯦꯝꯃꯗꯤ ꯃꯆꯥ ꯇꯣꯝꯕꯒ ꯄꯨꯟꯕ ꯍꯥꯏꯕꯁꯤ ꯍꯧꯅꯁꯥꯅꯤ, ꯑꯗꯨꯅ ꯏꯔꯤꯛꯀ ꯄꯨꯜꯂꯤ꯫ ꯊꯋꯥꯟꯅ ꯉꯔꯥꯡꯗꯤ ꯐꯖꯕꯤ ꯑꯣꯏꯈ꯭ꯔꯕꯅꯤꯅ ꯅꯈꯣꯡ ꯑꯗꯨ ꯁꯦꯛꯂꯤ ꯌꯦꯡꯕꯗ ꯑꯣꯟꯊꯣꯛꯅꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦꯗ꯫ ꯈꯔ ꯁꯦꯛꯆꯔꯁꯨ ꯄꯦꯟꯅꯗꯤ ꯆꯣꯡꯍꯧꯔꯦꯗꯅ꯫ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯅꯍꯥꯟꯒꯩ ꯆꯣꯡꯕ ꯐꯪꯗꯕꯗꯣ, ꯑꯩꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯖꯗꯕꯗꯣ꯫ ꯁꯅꯥ ꯏꯕꯦꯝꯃꯅ ꯈꯣꯡ ꯁꯦꯛꯂꯒ ꯅꯅꯥꯏ ꯅꯣꯏꯅ ꯆꯩꯅꯥ ꯐꯥꯎꯔꯕꯗꯣ꯫ ꯃꯣꯏꯇꯥ ꯁꯨꯃꯥꯡꯁꯤꯗ ꯈꯠꯂꯅꯨꯀꯣ, ꯑꯉꯥꯡꯈꯩ ꯎꯔꯒ ꯑꯃꯨꯛ ꯅꯣꯛꯅꯕꯤꯔꯅꯤ꯫ ꯅꯣꯛꯅꯁꯅꯨ, ꯏꯇꯥ ꯏꯅꯥꯎ ꯀꯦꯅꯖꯔꯒ ꯃꯣꯏꯅꯤ ꯏꯀꯥꯏꯖꯅꯤ꯫ ꯃꯥꯏꯗ ꯑꯩꯗꯤ ꯇꯟꯖꯩꯗ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯊꯥꯅꯤꯜ ꯅꯥꯟꯅ ꯀꯦꯔꯒ ꯂꯣꯏꯁꯤꯟꯗꯨꯅ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯊꯣꯛꯂꯛꯏ꯫ ꯍꯩ ꯊꯥꯅꯤꯜ ꯍꯥꯏꯕ ꯂꯝꯄ꯭ꯔꯥꯏ, ꯀꯥꯏꯗ ꯑꯃꯨꯛ ꯆꯠꯀꯦ ꯍꯥꯏꯅꯣ ꯑꯌꯨꯛꯁꯤꯗ? ꯀꯣꯏꯔꯨꯒꯦ ꯌꯥꯎꯁꯪꯅꯤ ꯀꯩꯅꯣ꯫ ꯏꯕꯣ ꯌꯨꯝꯗ ꯑꯃ ꯈꯤꯜꯂꯒ ꯊꯝꯃꯝꯃꯤ, ꯑꯗꯨꯒ ꯀꯅꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯀꯣꯏꯔꯨꯒꯦ ꯍꯥꯏꯔꯤꯕꯅꯣꯅꯦ? ꯅꯨꯄꯤ ꯊꯤꯔꯕ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯎꯁꯪꯁꯦ ꯁꯔꯨꯛ ꯌꯥꯎꯗꯦꯀꯣ꯫ ꯅꯨꯄꯤ ꯊꯤꯔꯦꯅ ꯌꯨꯝꯗ ꯁꯨꯝ ꯁꯨꯖꯤꯜꯂꯒ ꯂꯩꯕ ꯍꯧꯅꯗꯦ ꯇꯥꯆꯧ꯫ ꯈꯔꯁꯨ ꯅꯨꯡꯉꯥꯏꯊꯣꯛꯀꯗꯕꯅꯤ꯫ ꯅꯨꯡꯉꯥꯏꯌꯣꯅꯦ ꯀꯩꯁꯨ ꯀꯥꯏꯗꯦ, ꯑꯗꯣ ꯑꯍꯤꯡꯗ ꯍꯧꯗꯣꯡ ꯆꯤꯡꯅꯕꯁꯦ ꯅꯌꯥꯝꯕꯗꯤ ꯇꯨꯝꯕ ꯌꯥꯗꯦꯅꯦ꯫ ꯋꯥꯈꯜ ꯈꯔ ꯇꯥꯎꯅꯤ ꯅꯪꯕꯣ꯫ ꯑꯩ ꯋꯥꯈꯜ ꯂꯣꯏ ꯇꯥꯏ, ꯌꯨꯝꯗ ꯑꯗꯨꯝ ꯁꯨꯖꯤꯜꯂꯒ ꯂꯩꯅꯤꯡꯕ ꯏꯌꯥꯝꯕꯅꯅꯦ ꯑꯗꯨꯝ ꯂꯩꯕꯤꯍꯧꯔꯣ, ꯅꯅꯥꯏꯗꯤ ꯀꯣꯏꯊꯣꯛꯎꯈꯤꯒꯦ꯫ ꯑꯩ ꯌꯨꯝꯗꯗꯤ ꯀꯥꯏꯍꯟꯕꯤꯗꯕꯤ꯫ ꯊꯥꯅꯤꯜ ꯅꯣꯛꯂꯒ ꯆꯠꯈ꯭ꯔꯦ꯫ ꯏꯔꯤꯛ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯕꯗꯨꯕ ꯃꯗꯨꯒꯤ ꯅꯨꯄꯥꯗꯣ? ꯌꯥꯎꯔꯛꯄꯒ ꯁ꯭ꯋꯥꯏꯗ ꯃꯥꯡꯕꯁꯤꯕꯨ ꯍꯧꯅꯕ꯭ꯔꯕ? ꯏꯆꯦ ꯅꯅꯥꯎ ꯅꯨꯄꯥꯗꯣ ꯊꯣꯛꯈꯤꯕꯒ ꯎꯍꯧꯕ꯭ꯔꯣ? ꯌꯥꯝ ꯅꯥꯟꯅ ꯏꯁꯩꯒ ꯉꯪꯂꯒ ꯊꯣꯛꯈꯤꯕꯅꯤ, ꯈꯔ ꯆꯦꯛꯁꯤꯟꯖꯧꯀꯣ꯫ ꯏꯔꯤꯛ ꯃꯇꯩ ꯂꯩꯔꯝꯕꯗꯨꯗ ꯃꯀꯣꯛ ꯍꯥꯏꯐꯦꯠ ꯈꯨꯝꯂꯒ ꯏꯃꯨꯡꯗ ꯐꯠ ꯂꯥꯎꯅ ꯆꯪꯈꯤ꯫ ꯑꯁꯨꯝꯅ ꯊꯥꯅꯤꯜ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨ ꯑꯁꯨꯝ ꯑꯍꯣꯡꯕ ꯑꯃ ꯂꯥꯛꯄ ꯎꯔꯦ꯫ ꯑꯗꯨꯕꯨ ꯈꯔ ꯈꯠꯅ ꯈꯔ ꯆꯩꯅ ꯇꯧꯗꯨꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯁꯣꯝꯗ ꯊꯥꯅꯤꯜꯒ ꯂꯦꯝꯕꯤꯒꯁꯨ ꯐꯥꯒꯤꯗꯒꯤ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯂꯦꯝꯕꯤ ꯅꯪ ꯑꯩꯁꯦ ꯀꯌꯥꯝ ꯅꯨꯡꯁꯤ? ꯌꯥꯝ ꯅꯨꯡꯁꯤꯌꯦ, ꯑꯗꯣ ꯅꯨꯄꯥꯗ ꯅꯨꯡꯁꯤꯕꯁꯦ ꯌꯥꯝ ꯃꯉꯥ ꯐꯣꯡꯗꯣꯛꯀꯅꯨ ꯍꯥꯏ꯫ ꯑꯗꯨꯕꯨ ꯇꯥ ꯊꯥꯅꯤꯜ, ꯑꯩꯁꯦ ꯅꯪꯕꯨ ꯁꯦꯡꯅꯗꯤ ꯅꯨꯡꯁꯤꯈ꯭ꯔꯦ꯫ ꯑꯩꯕꯨ ꯃꯇꯝ ꯄꯨꯝꯕꯗ ꯅꯨꯡꯁꯤꯕꯤꯌꯨꯀꯣ꯫ ꯑꯩꯒꯤ ꯊꯥꯖꯕꯁꯦ ꯃꯥꯡꯍꯟꯒꯦ ꯈꯟꯕꯤꯒꯅꯨ꯫ ꯀꯩꯒꯤ ꯃꯥꯡꯍꯟꯗꯣꯏꯅꯣ? ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯪꯒꯤꯗꯃꯛꯇ ꯂꯦꯞꯂꯕꯅꯤ꯫ ꯑꯗꯨ ꯇꯥ ꯊꯥꯅꯤꯜ, ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯇ ꯈꯨꯗꯣꯜ ꯄꯤꯅꯕꯁꯦ ꯌꯥꯝ ꯐꯩ ꯍꯥꯏ꯫ ꯑꯗꯨꯒ ꯆꯩꯔꯥꯎꯕꯒꯤ ꯃꯊꯦꯜꯁꯤꯡꯗꯣ ꯃꯥꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯅꯨꯄꯤꯗ ꯄꯤꯅꯔꯗꯤ ꯊꯨꯡꯅꯩ ꯍꯥꯏ꯫ ꯋꯥꯗꯨ ꯇꯥꯕꯗ ꯊꯥꯅꯤꯜ ꯍꯨꯃꯥꯡ ꯀꯥꯡꯉꯤ꯫ ꯂꯦꯝꯕꯤ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯗꯨ ꯇꯥ ꯊꯥꯅꯤꯜ, ꯏꯕꯥꯅꯤꯁꯨ ꯊꯨꯡꯅꯅꯕ ꯍꯟꯗꯛꯀꯤ ꯆꯩꯔꯥꯎꯕꯁꯦ ꯏꯟꯁꯥꯡ ꯂꯥꯟꯅꯁꯤꯔꯥ? ꯂꯦꯝꯕꯤ ꯏꯟꯁꯥꯡꯗꯣ ꯂꯥꯟꯅꯗ꯭ꯔꯁꯨ ꯏꯕꯥꯅꯤꯗꯤ ꯑꯗꯨꯝ ꯊꯨꯡꯅꯗꯧ ꯂꯩꯔꯤꯁꯤꯗꯤ꯫ ꯏꯟꯁꯥꯡ ꯂꯥꯟꯅꯔꯒ ꯍꯦꯛꯇ ꯊꯨꯡꯅꯗꯧ ꯅꯠꯇꯦꯗ꯫ ꯏꯁ ꯅꯪꯒꯤꯗꯣ ꯑꯩ ꯅꯨꯡꯁꯤꯗꯕꯒꯤ ꯊꯨꯡꯅꯔꯅꯤꯅ ꯄꯥꯈꯠꯂꯤꯔꯣ? ꯑꯁ ꯑꯗꯨꯏ ꯅꯠꯇꯦꯃꯤ꯫ ꯍꯣꯏꯁꯦ ꯂꯥꯟꯅꯔꯁꯤ, ꯑꯩꯈꯣꯏꯒꯤꯗꯤ ꯉꯥ ꯇꯧꯔꯣꯏꯕ, ꯑꯗꯨꯒꯤ ꯍꯥꯎꯔꯣꯏꯅ ꯏꯀꯥꯏꯗꯅ ꯇꯧꯕꯅꯤ꯫ ꯍꯣ ꯍꯥꯎꯕꯒꯤ ꯅꯠꯇꯤꯌꯦ, ꯁꯨꯝ ꯐꯩ ꯍꯥꯏꯕꯗꯨꯒꯤ ꯂꯥꯟꯅꯁꯤ ꯍꯥꯏꯕꯅꯤ꯫ ꯊꯥꯅꯤꯜ ꯅꯣꯛꯁꯤꯟꯅꯔꯒ ꯂꯥꯟꯅꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯗꯨꯒꯤꯕꯨ꯫ ꯁꯥꯎꯗꯅꯒ ꯇꯧꯏ ꯃꯁꯛꯁꯤꯒ ꯑꯗꯨꯝ ꯍꯦꯛ ꯅꯨꯡꯁꯤꯔꯗꯅ꯫ ꯂꯦꯝꯕꯤꯁꯨ ꯅꯣꯛꯂꯒ ꯑꯗꯨ ꯉꯁꯥꯏꯅ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯣ? ꯑꯁꯨꯝꯅ ꯆꯩꯔꯥꯎꯕꯁꯨ ꯅꯨꯃꯤꯠ ꯈꯔꯗ ꯉꯥꯏꯔꯦ꯫ ꯌꯨꯝ ꯈꯨꯗꯤꯡꯒꯤ ꯆꯩꯔꯥꯎꯕꯅ ꯂꯥꯛꯄꯗ ꯌꯨꯝꯒꯤ ꯑꯃꯣꯠ ꯑꯀꯥꯏ ꯁꯦꯡꯗꯣꯛꯄ ꯍꯥꯏꯕꯁꯤ ꯍꯧꯅꯁꯥꯅꯤ꯫ ꯂꯥꯏꯖꯥ ꯃꯣꯏꯒꯤ ꯀꯥꯗ ꯊꯋꯥꯟꯒ ꯊꯕꯛ ꯇꯧꯃꯤꯟꯅꯔꯤ꯫ ꯃꯣꯏꯇꯥ ꯀꯥꯡꯈꯜꯗꯨ ꯂꯧꯊꯕꯤꯔꯣ꯫ ꯍꯣꯏ ꯑꯅꯤꯃꯛꯂꯣ? ꯍꯣꯏ, ꯑꯗꯨꯒ ꯏꯃꯥꯒꯤꯁꯤꯁꯨ ꯑꯩꯅ ꯑꯣꯏꯅ ꯁꯨꯔꯒꯦ꯫ ꯏꯅꯥꯎꯁꯨ ꯊꯕꯛ ꯆꯤꯟꯕꯅꯤꯅ ꯃꯥꯒꯤ ꯈꯛ ꯁꯨꯖꯔꯁꯅꯨ꯫ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯁꯨꯔꯨꯅꯨꯀꯣ, ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯏ꯫ ꯁꯨꯃꯥꯡ ꯃꯁꯤ ꯎꯔꯨꯝꯁꯤꯗ ꯑꯁꯤꯗ ꯑꯣꯏꯅ ꯁꯨꯔꯣ꯫ ꯑꯩ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯀꯠꯂꯛꯑꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖꯥ ꯑꯃꯗꯤ ꯊꯋꯥꯟ ꯊꯕꯛꯁꯤꯡꯗꯨ ꯃꯈꯣꯏ ꯑꯅꯤ ꯇꯥꯟꯅꯗꯅ ꯇꯧꯔꯤ꯫ ꯁꯣꯝꯗ ꯏꯔꯤꯛ ꯑꯃꯗꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨꯒꯤ ꯎꯔꯨꯝ ꯑꯃꯠꯇ ꯂꯩꯇꯕ ꯅꯨꯡꯁꯥ ꯃꯔꯛ ꯑꯗꯨꯗ ꯁꯨꯛꯇꯣꯛꯂꯒ ꯑꯁꯥꯕ ꯈꯥꯡꯗꯨꯅ ꯐꯤ ꯑꯗꯨ ꯁꯨꯔꯤ꯫ ꯏꯅꯥꯎ ꯁꯤꯗ ꯑꯣꯏꯅ ꯂꯥꯛꯑꯣ, ꯅꯃꯥꯏꯒꯗꯣ ꯀꯥꯊꯦꯛꯄ ꯇꯥꯔꯦ, ꯅꯇꯩꯅ ꯄꯨꯟꯅ ꯁꯣꯛꯆꯔꯁꯤꯅꯤ ꯏꯁꯤꯡꯗꯣ꯫ ꯏꯔꯤꯛꯁꯨ ꯁꯥꯃꯟꯗꯅ ꯂꯥꯏꯖꯥꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯆꯪꯗꯨꯅ ꯐꯤ ꯑꯗꯨ ꯁꯨꯔꯤ꯫ ꯑꯁꯨꯝꯅ ꯆꯩꯔꯥꯎꯕꯒꯤ ꯅꯨꯃꯤꯠ ꯑꯗꯨ ꯂꯥꯛꯂꯤ꯫ ꯃꯧ ꯑꯅꯤꯗꯨ ꯇꯥꯟꯅꯗꯨꯅ ꯃꯊꯦꯜꯁꯤꯡꯗꯨ ꯂꯥꯡꯅꯕ ꯍꯣꯠꯅꯔꯤ꯫ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯇꯗꯤ ꯄꯨꯟꯅ ꯄꯥꯡꯊꯣꯛꯏ꯫ ꯊꯧꯋꯥꯟꯗꯤ ꯈꯨꯗꯩ ꯍꯪꯒꯥꯝ ꯃꯄꯥꯜ ꯃꯆꯨ ꯑꯃ ꯁꯦꯠꯇꯨꯅ ꯑꯃꯣꯠ ꯑꯄꯥ ꯌꯦꯡꯉꯤ꯫ ꯊꯥꯅꯤꯜꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯆꯥꯛꯈꯨꯝꯗꯨ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯎꯄꯨꯗꯨ ꯐꯥꯛꯇꯨꯅ ꯇꯥꯏꯗ꯭ꯔꯤ ꯐꯅꯦꯛ ꯑꯍꯟꯕ ꯃꯆꯨ ꯑꯅꯧꯕ ꯑꯃ ꯈꯟꯗꯨꯅ ꯃꯐꯝ ꯑꯃꯗ ꯇꯨꯃꯤꯟꯅ ꯊꯝꯈ꯭ꯔꯦ꯫ ꯏꯟꯁꯥꯡ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯥꯡꯗꯨꯗ ꯂꯥ ꯑꯃ ꯐꯖꯅ ꯍꯦꯛꯂꯒ ꯄꯩꯌꯥꯅ ꯊꯤꯜꯂꯒ ꯏꯟꯁꯥꯡ ꯍꯥꯞꯄ ꯌꯥꯝꯅ ꯃꯑꯣꯡꯗ ꯁꯦꯝꯂꯒ ꯊꯝꯃꯤ꯫ ꯏꯔꯤꯛꯅ ꯀꯩꯗꯧꯅꯕꯅꯣ ꯁꯤꯅ? ꯀꯩꯅꯣꯅꯦ, ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯃ ꯃꯣꯏꯒꯤ ꯆꯩꯔꯥꯎꯔꯣꯏ ꯍꯥꯏꯕ, ꯑꯗꯨꯒꯤ ꯏꯟꯁꯥꯡ ꯈꯔ ꯄꯤꯒꯦ ꯇꯧꯕꯅꯤ꯫ ꯑꯗꯨꯈꯛ ꯍꯥꯏꯕꯗ ꯑꯗꯨꯛ ꯌꯥꯝ ꯄꯥꯈꯠꯂꯤꯗꯨꯅ ꯀꯩꯒꯤꯅꯣ? ꯑꯁ ꯄꯥꯈꯠꯄ ꯅꯠꯇꯦꯍꯦ, ꯂꯥꯏ ꯍꯦꯛꯄ ꯆꯠꯂꯨꯕꯗꯨꯗ ꯋꯥꯕꯩ ꯀꯩꯅꯣꯅꯦ꯫ ꯁꯤꯗ ꯂꯥꯛꯑꯒ ꯆꯥꯕꯗꯤ ꯌꯥꯗꯕ꯭ꯔꯥ ꯅꯃꯥꯟꯅꯕꯗꯣ? ꯃꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯄꯤꯖꯅꯤꯡꯉꯝꯒꯅꯤ ꯇꯧꯕꯅꯤꯕ꯫
ꯃꯥ ꯃꯊꯟꯗ ꯆꯠꯊꯣꯛꯄ ꯌꯥꯕ ꯀꯔꯤꯅꯣꯅꯦ ꯆꯀꯠ ꯌꯥꯝ ꯉꯥꯡꯒꯅꯨ ꯁꯖꯥꯄꯣꯠꯁꯦ ꯑꯝꯇ ꯊꯤꯟꯗꯣꯛꯈꯤꯒꯦ ꯏꯔꯤꯛ ꯀꯩꯁꯨ ꯈꯨꯝꯂꯨꯗ꯭ꯔꯦ ꯑꯗꯨꯒ ꯊꯥꯅꯤꯜꯅ ꯄꯤꯔꯛꯂꯤꯕ ꯂꯥꯟꯅ ꯐꯖꯅ ꯁꯦꯝꯂꯕ ꯄꯥꯇ꯭ꯔꯗꯨꯗ ꯃꯊꯦꯜꯁꯤꯡꯗꯣ ꯍꯥꯞꯂꯤ ꯑꯗꯨꯒ ꯁꯥꯒꯩꯒꯤ ꯏꯃꯨꯡꯁꯤꯡ ꯑꯗꯨꯗ ꯊꯤꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯈꯥꯏꯗꯣꯛꯂꯤ ꯑꯁꯨꯝꯅ ꯊꯥꯅꯤꯜ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯇꯩꯃꯅ ꯌꯨꯝ ꯑꯇꯣꯞꯄꯗ ꯏꯟꯁꯥꯡ ꯊꯤꯟꯕ ꯆꯠꯂꯤꯉꯩ ꯊꯥꯅꯤꯜ ꯏꯟꯁꯥꯡ ꯃꯊꯦꯜꯁꯤꯡꯗꯨ ꯄꯥꯏꯗꯨꯅ ꯁꯦꯒꯥꯗ ꯐꯅꯦꯛ ꯑꯗꯨ ꯌꯦꯞꯇꯨꯅ ꯇꯨꯃꯤꯟꯅ ꯊꯣꯛꯂꯛꯄꯗꯨ ꯎꯕꯗ ꯊꯋꯥꯟꯅ ꯀꯩꯅꯣ ꯊꯥꯅꯤꯜ ꯀꯥꯏꯗꯅꯣ ꯊꯥꯅꯤꯜ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯀꯩꯅꯣ ꯇꯥꯖꯧ ꯑꯁ ꯃꯤꯍꯨꯟꯒ ꯂꯣꯏ ꯄꯥꯏꯊꯣꯛꯈ꯭ꯔꯦ ꯀꯩꯒꯤꯅꯣ ꯑꯗꯨꯛ ꯊꯤꯅ ꯈꯪꯉꯤꯗꯨꯕꯣ ꯀꯃꯥꯏ ꯈꯪꯉꯣꯏꯗꯣꯏꯅꯣ ꯑꯍꯥꯗꯁꯨ ꯍꯥꯟꯅ ꯇꯧꯗꯅ ꯑꯗꯨꯗꯤ ꯅꯠꯇꯦ ꯃꯅꯤꯡꯁꯤꯒꯤ ꯍꯦꯛꯇ ꯈꯀꯧ ꯀꯧꯔꯤꯗꯨꯕꯨ ꯀꯃꯥꯏ ꯈꯪꯉꯣꯏꯗꯣꯏꯅꯣ ꯍꯣꯏꯅꯦ ꯐꯔꯦꯅꯦ ꯑꯗꯣ ꯀꯩꯅꯣ ꯅꯪꯅ ꯁꯦꯒꯥꯗ ꯌꯦꯞꯄꯤꯗꯨꯅ ꯈꯨꯗꯩꯅꯤ ꯈꯨꯗꯩꯕꯨ ꯃꯄꯥꯜ ꯍꯛꯄ꯭ꯔꯣ ꯃꯄꯥꯜ ꯍꯛꯄꯤ ꯈꯨꯗꯩꯅꯤ ꯊꯥꯅꯤꯜ ꯅꯪ ꯇꯥꯆꯧꯅ ꯌꯥꯅꯤꯡꯗꯕ ꯊꯕꯛ ꯈꯔ ꯇꯧꯔ ꯃꯥꯜꯂꯦ ꯀꯩꯗꯧꯔꯒꯦ ꯑꯩ ꯀꯩꯁꯨ ꯇꯧꯗꯦꯅ ꯊꯥꯅꯤꯜ ꯅꯪꯁꯦ ꯑꯩꯅꯗꯤ ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯃꯒꯨꯝ ꯅꯨꯡꯁꯤꯅ ꯐꯥꯒꯤ ꯖꯣꯒꯥꯏꯗ ꯇꯧꯗꯨꯅ ꯂꯣꯏꯅꯕꯅꯤ ꯑꯗꯨꯕꯨ ꯅꯪ ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯨ ꯅꯠꯇꯦ ꯄꯨꯝꯅꯃꯛ ꯈꯟꯕ ꯉꯝꯂꯕꯅꯤ ꯑꯉꯥꯡ ꯑꯣꯏꯔꯕꯗꯤ ꯐꯨ ꯆꯩꯗꯨ ꯋꯥꯔꯛꯄ ꯌꯥꯏ ꯑꯗꯨꯕꯨ ꯅꯪ ꯅꯨꯄꯤ ꯊꯤꯔꯕꯅꯤ ꯑꯩ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦ ꯅꯁꯥꯅ ꯋꯥꯈꯜ ꯇꯥꯎꯀꯣ ꯑꯁ ꯇꯥꯆꯧ ꯁꯤꯗꯤꯕ ꯋꯥꯈꯜ ꯂꯥꯟꯅ ꯈꯟꯒꯅꯨ ꯑꯩ ꯀꯩꯁꯨ ꯇꯧꯗꯦ ꯏꯟꯁꯥꯡꯁꯦ ꯏꯃꯥꯟꯅꯕꯒꯤꯅꯤ ꯉꯥꯏꯔꯝꯃꯅꯤ ꯑꯩ ꯐꯠ ꯊꯤꯜꯂꯨꯈꯤꯒꯦ ꯑꯗꯨꯒ ꯑꯩ ꯍꯜꯂꯛꯄꯒ ꯆꯥꯛ ꯆꯥꯔꯁꯤ ꯊꯋꯥꯟ ꯀꯔꯤꯁꯨ ꯍꯥꯏꯗ ꯇꯨꯃꯤꯟꯅ ꯃꯅꯥꯎꯅꯨꯄꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯊꯥꯅꯤꯜꯁꯨ ꯃꯌꯥꯝꯕꯅ ꯈꯪꯈ꯭ꯔꯦ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯃꯛ ꯈꯪꯂꯦ ꯃꯥ ꯆꯠꯂꯤꯕꯗꯨ ꯋꯥꯈꯜ ꯂꯩꯇꯥꯗꯦ ꯊꯋꯥꯟꯁꯤ ꯌꯥꯝꯅꯗꯤ ꯐꯩ ꯑꯗꯨꯕꯨ ꯁꯥꯎꯔꯕꯗꯤ ꯌꯥꯝꯅ ꯁꯥꯊꯤ ꯍꯥꯏꯕ ꯊꯥꯅꯤꯜ ꯃꯥꯁꯨ ꯈꯪꯉꯤ ꯁꯣꯝꯅ ꯊꯥꯅꯤꯜ ꯂꯦꯝꯕꯤꯒꯤ ꯃꯅꯥꯛ ꯌꯧꯔꯗꯨꯅ ꯐꯅꯦꯛ ꯑꯗꯨ ꯄꯤꯔꯤ ꯑꯗꯨꯒ ꯏꯟꯁꯥꯡꯁꯤꯡ ꯑꯗꯨꯁꯨ ꯑꯃꯨꯛ ꯄꯤꯔ ꯃꯇꯨꯡ ꯂꯦꯝꯕꯤꯅꯁꯨ ꯈꯨꯗꯩ ꯍꯪꯒꯥꯝꯄꯥꯜ ꯃꯆꯨꯒꯤ ꯑꯃ ꯄꯤꯔꯛꯏ ꯑꯗꯨꯒ ꯂꯦꯝꯕꯤꯒꯤ ꯏꯟꯁꯥꯡꯗꯨꯁꯨ ꯑꯃꯨꯛ ꯄꯨꯔꯛꯏ ꯑꯗꯨꯕꯨ ꯊꯥꯅꯤꯜ ꯃꯥꯅ ꯄꯪꯈꯤꯕ ꯃꯇꯥꯡ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯥꯅꯗꯤ ꯃꯥꯒꯤ ꯅꯨꯄꯤꯗ ꯃꯃꯥꯟꯅꯕ ꯍꯣꯏꯒꯤ ꯆꯩꯔꯥꯎꯗꯦ ꯑꯗꯨꯅ ꯏꯟꯁꯥꯡ ꯑꯗꯨ ꯄꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯝꯕꯅꯤ ꯑꯗꯨꯕꯨ ꯃꯥꯗꯤ ꯀꯥꯎꯈꯤꯕꯅ ꯏꯟꯁꯥꯡ ꯑꯗꯨ ꯃꯃꯥꯟꯅꯕꯅ ꯄꯤꯔꯛꯏꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯖꯤꯜꯂꯒꯦ ꯈꯟꯅ ꯂꯥꯛꯏ ꯈꯨꯗꯩ ꯑꯗꯨꯅ ꯃꯥꯅ ꯍꯥꯟꯅ ꯁꯦꯠꯂꯤꯕ ꯈꯨꯗꯩꯗꯨꯒꯤ ꯃꯊꯛꯇ ꯁꯦꯠꯆꯤꯟꯗꯨꯅ ꯆꯪꯂꯛꯏ ꯑꯗꯨꯕꯨ ꯏꯔꯤꯛ ꯊꯥꯅꯤꯜꯅ ꯄꯨꯔꯛꯂꯤꯕ ꯏꯟꯁꯥꯡꯗꯨ ꯎꯕꯗ ꯀꯩꯗꯅꯣ ꯏꯟꯁꯥꯡꯁꯤꯗꯤ ꯏꯃꯥꯟꯅꯕꯅ ꯄꯤꯔꯛꯏꯅꯤ ꯃꯣꯏꯇꯥꯕꯨ ꯉꯁꯥꯏ ꯃꯣꯏꯇꯥꯒꯤ ꯏꯃꯥꯟꯅꯕ ꯍꯣꯏꯒꯤ ꯆꯩꯔꯥꯎꯗꯦ ꯑꯗꯨꯒꯤ ꯄꯤꯔꯤꯅꯤꯅ ꯍꯥꯏꯗꯥꯏꯅꯦ ꯊꯥꯅꯤꯜ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ ꯃꯣꯏꯒꯤ ꯊꯪꯅꯕꯗꯒꯤ ꯊꯤꯜꯂꯛꯄꯅꯤ ꯑꯗꯨꯒꯤ ꯄꯤꯔꯛꯄ ꯖꯥꯠꯅꯤ ꯏꯔꯤꯛ ꯊꯥꯅꯤꯜꯒꯤ ꯑꯣꯏꯗ ꯋꯥꯗꯨꯗ ꯊꯥꯖꯔꯝꯃꯤ ꯊꯋꯥꯟ ꯃꯅꯥꯎꯅꯨꯄꯥꯕꯨ ꯃꯇꯥꯡ ꯆꯥꯅ ꯋꯥꯔꯛꯍꯧꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏ ꯈꯟꯅ ꯆꯥꯛ ꯆꯥꯅꯔꯤꯕꯗꯨ ꯂꯣꯏꯁꯤꯟꯅꯔꯛꯄ ꯃꯇꯥꯡ ꯉꯥꯏꯗꯨꯅ ꯇꯨꯃꯤꯟ ꯆꯥꯔꯤ ꯊꯕꯛ ꯑꯁꯤ ꯇꯨꯃꯤꯟꯅ ꯂꯣꯏꯁꯤꯟꯕ ꯌꯥꯔꯣꯏ ꯑꯗꯨꯅ ꯃꯅꯥꯎꯅꯨꯄꯤ ꯏꯔꯤꯛꯁꯨ ꯈꯪꯍꯜꯂꯒꯦ ꯈꯜꯂꯤ ꯑꯗꯨꯒ ꯂꯣꯏꯁꯤꯟꯅꯔꯛꯄ ꯃꯇꯥꯡ ꯑꯗꯨꯗ ꯊꯋꯥꯟꯅ ꯊꯥꯅꯤꯜꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯊꯥꯅꯤꯜ ꯅꯪꯅ ꯉꯁꯥꯏ ꯁꯦꯠꯈꯤꯕ ꯈꯨꯗꯩꯗꯣ ꯃꯄꯥꯟꯗ ꯑꯁꯪꯕꯅ ꯆꯦꯟꯕꯅꯤ ꯅꯪꯅ ꯍꯧꯖꯤꯛ ꯁꯦꯠꯂꯛꯏꯗꯨꯗꯤ ꯑꯉꯥꯡꯕꯅ ꯆꯦꯜꯂꯤꯅ ꯈꯨꯗꯩꯁꯨ ꯑꯣꯟꯅꯔꯛꯏꯔꯣ ꯊꯥꯅꯤꯜꯁꯨ ꯈꯪꯂꯦ ꯃꯥꯒꯤ ꯃꯌꯥꯝꯕꯅ ꯋꯥꯔꯤ ꯍꯧꯗꯣꯔꯛꯇꯣꯔꯦ ꯍꯥꯏꯕꯁꯤ ꯑꯗꯨꯕꯨ ꯃꯥꯗꯤ ꯈꯨꯝꯗ ꯌꯥꯗꯕꯅ ꯑꯗꯨꯃꯛ ꯑꯣꯏꯗꯕ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯀꯌꯥ ꯑꯃ ꯈꯨꯝꯃꯤ ꯑꯧꯇꯁꯨ ꯉꯁꯥꯏ ꯏꯟꯁꯥꯡ ꯈꯔ ꯍꯩꯖꯤꯟꯈ꯭ꯔꯕ ꯑꯗꯨꯗ ꯏꯃꯥꯟꯅꯕꯅ ꯁꯤ ꯑꯣꯏꯅ ꯁꯦꯠꯈ꯭ꯔꯣꯅ ꯃꯣꯏ ꯏꯃꯥꯅ ꯄꯤꯔꯛꯄꯅꯤ ꯃꯅꯨꯡꯗꯁꯨ ꯑꯃ ꯁꯦꯠꯂꯤꯔꯅꯤ ꯅꯪꯒꯤꯗꯨꯕꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯋꯥꯟꯅ ꯊꯥꯅꯤꯜꯒꯤ ꯃꯊꯛ ꯊꯪꯕ ꯈꯨꯗꯩꯗꯨ ꯆꯤꯡꯊꯣꯛꯈ꯭ꯔꯦ ꯑꯗꯨꯗꯒꯤꯗꯤ ꯊꯥꯅꯤꯜ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯦ ꯃꯅꯨꯡꯗ ꯃꯥꯒꯤ ꯈꯨꯗꯩꯗꯨ ꯁꯦꯠꯇꯨꯅ ꯂꯩꯔꯝꯂꯦ ꯀꯔꯤꯅꯣ ꯃꯣꯏ ꯇꯥꯅ ꯇꯧꯔꯤꯁꯤꯕꯣ ꯀꯩꯅꯣꯕ ꯃꯣꯏ ꯇꯥꯅ ꯁꯥꯟꯅꯕꯤꯔꯤꯕ ꯀꯨꯝꯍꯩꯁꯦ ꯑꯁꯦꯡꯕꯗꯣ ꯍꯥꯏꯕꯤꯌꯨ ꯀꯔꯤꯅꯣ ꯊꯥꯅꯤꯜ ꯃꯌꯥꯝꯕꯕꯨ ꯀꯤꯔꯕꯁꯨ ꯈꯔꯗꯤ ꯁꯥꯎꯅꯤꯡꯂꯤ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯅ ꯑꯗꯨꯕꯨ ꯏꯀꯥꯏ ꯈꯥꯡꯗꯒꯤ ꯊꯥꯅꯤꯜ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯉꯥꯡꯂꯛꯏ ꯋꯥ ꯆꯒꯠ ꯆꯒꯠ ꯉꯥꯡꯀꯅꯨ ꯑꯩꯅ ꯀꯔꯤ ꯀꯨꯝꯍꯩ ꯁꯥꯟꯅꯈ꯭ꯔꯒꯦ ꯈꯨꯗꯩꯅꯤ ꯂꯣꯜꯂꯒ ꯁꯦꯠꯄ ꯌꯥꯗ꯭ꯔꯕꯣ ꯊꯋꯥꯟ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯥꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤ ꯅꯪꯅ ꯁꯥꯟꯅꯔꯤꯕ ꯀꯨꯝꯍꯩꯁꯦ ꯅꯁꯥꯅ ꯈꯪꯗꯕ꯭ꯔꯥ ꯍꯥ ꯅꯁꯥꯅ ꯀꯔꯤꯁꯨ ꯈꯪꯕ ꯉꯝꯗꯕ꯭ꯔꯣ ꯅꯪ ꯑꯉꯥꯡ ꯃꯆꯥꯔꯣ ꯅꯃꯥꯏꯗꯨꯕꯨ ꯀꯩꯗ ꯄꯥꯟꯒꯦ ꯑꯩꯅ ꯁꯨꯝ ꯇꯨꯃꯤꯟ ꯂꯩꯕꯁꯤꯗ ꯅꯪ ꯌꯥꯝ ꯍꯦꯟꯖꯤꯜꯂꯦꯅꯦ ꯅꯌꯨꯝꯗ ꯅꯨꯄꯤ ꯑꯃ ꯂꯩꯅ ꯅꯪꯅ ꯑꯔꯣꯏꯄꯤ ꯂꯤꯆꯠ ꯆꯠꯂꯤꯕꯗꯣ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯅꯨꯄꯤꯗꯣ ꯃꯈꯥ ꯇꯥꯅ ꯈꯪꯅꯔꯝꯂꯕꯗꯤ ꯅꯪ ꯑꯐꯕ ꯑꯣꯏꯔꯣꯏ ꯃꯁꯤꯡ ꯈꯨꯝꯂꯛꯏ ꯊꯥꯅꯤꯜꯁꯨ ꯑꯩꯒꯤ ꯏꯃꯨꯡꯗ ꯇꯧꯔꯤꯕ ꯂꯥꯡꯂꯤ ꯃꯤꯁꯧ ꯇꯥꯖꯧꯗꯣ ꯈꯪꯕ꯭ꯔꯣ ꯃꯥ ꯅꯨꯄꯤ ꯅꯠꯇ꯭ꯔꯣ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒ ꯆꯃꯣꯠ ꯈꯣꯏꯃꯣꯠꯅꯔꯒ ꯂꯩꯔꯤꯁꯦ ꯑꯩ ꯌꯥꯝ ꯍꯩꯅꯗꯤ ꯉꯥꯡꯕꯁꯨ ꯂꯧꯗꯦ ꯏꯃꯨꯡꯒꯤ ꯊꯕꯛ ꯈꯔ ꯇꯧꯔꯒ ꯍꯦꯛꯇ ꯌꯥꯔꯕꯣ ꯌꯨꯝꯁꯦ ꯂꯦꯡꯅ ꯊꯝꯒꯦ ꯍꯥꯏꯔꯗꯤ ꯃꯥꯅ ꯁꯤꯟꯒꯗꯕ ꯅꯠꯇ꯭ꯔꯣ ꯊꯋꯥꯟ ꯑꯃꯨꯛꯀꯁꯨ ꯊꯥꯖꯤꯜꯂꯤ ꯊꯥꯅꯤꯜ ꯌꯥꯝ ꯁꯥꯎꯅ ꯑꯩ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯑꯣꯏ ꯅꯣꯏꯁꯨ ꯃꯥꯒ ꯂꯣꯏꯅꯔꯒ ꯀꯃꯥꯏꯅ ꯇꯧꯔꯤꯗꯣ ꯈꯪꯒꯅꯤ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯅ ꯂꯧꯈꯤꯕꯁꯨ ꯅꯠꯇꯦ ꯑꯩ ꯆꯠꯂꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯅꯤꯜ ꯌꯥꯝ ꯁꯥꯎꯅ ꯆꯠꯈꯤ ꯂꯥꯏꯖꯥ ꯑꯃꯗꯤ ꯃꯦꯝꯃ ꯃꯆꯥꯕꯨ ꯀꯧꯗꯨꯅ ꯂꯩꯍꯧꯏ ꯂꯥꯏꯖꯅ ꯏꯕꯨꯡꯉꯣ ꯀꯥꯏꯗꯣ ꯅꯪꯅ ꯆꯠꯂꯤꯗꯨꯕꯣ ꯑꯩ ꯐꯖꯅ ꯏꯅꯥꯎꯗ ꯍꯥꯏꯒꯦ
ꯏꯕꯨꯡꯉꯣ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯣ ꯉꯥꯏꯈꯨꯑꯣ ꯑꯗꯨꯕꯨ ꯊꯥꯅꯤꯜ ꯀꯔꯤꯝꯇ ꯇꯥꯗꯅ ꯆꯠꯈ꯭ꯔꯦ ꯃꯦꯝꯃ ꯁꯥꯎꯅ ꯃꯃꯧ ꯏꯔꯤꯛꯇ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯁꯤ ꯊꯣꯛꯅꯤꯁꯦ ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯔꯕꯅꯦ ꯅꯁꯥꯒꯤ ꯅꯨꯄꯥꯕु ꯃꯃꯤꯠ ꯊꯛꯍꯟꯕ ꯉꯝꯗꯕ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯍꯥ ꯈꯔ ꯀꯦꯗꯅ ꯅꯥꯟꯗꯅ ꯂꯩꯌꯨ ꯍꯥꯏꯗꯅ ꯌꯨꯝ ꯑꯁꯤꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯁꯨ ꯃꯈꯣꯏꯗꯤ ꯂꯝꯗ ꯆꯠꯊꯣꯛꯇꯨꯅ ꯊꯕꯛ ꯁꯨꯕꯅꯤꯅ ꯑꯍꯦꯟꯕ ꯃꯌꯥꯝ ꯑꯃ ꯎꯔꯛꯀꯅꯤ ꯌꯨꯝꯒꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯂꯩꯔꯤꯕ ꯅꯪꯅ ꯏꯁꯧ ꯂꯥꯡꯗꯨꯅ ꯆꯃꯣꯠꯅ ꯂꯩꯔꯕꯗꯤ ꯑꯇꯣꯞꯄ ꯑꯃ ꯌꯦꯡꯅꯤꯡꯂꯛꯄ ꯌꯨꯝꯗ ꯍꯟꯖꯤꯟꯅꯤꯡꯉꯛꯇꯕ ꯍꯥꯏꯕꯁꯦ ꯁꯣꯏꯗ꯭ꯔꯕꯅꯤ ꯅꯪ ꯋꯥꯈꯜ ꯌꯥꯝ ꯌꯥꯎꯗꯦ ꯅꯪꯅ ꯀꯦꯕ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅꯕꯨ ꯑꯗꯨꯝꯅ ꯁꯨꯝ ꯂꯩꯔꯕꯗꯤ ꯀꯔꯝꯕ ꯅꯨꯄꯥꯅ ꯂꯨꯞꯇꯨꯅ ꯂꯩꯒꯗꯧꯔꯤꯕꯅꯣ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯁꯥꯅꯤ ꯍꯥꯏꯕꯗꯣ ꯀꯥꯎꯔꯕ꯭ꯔꯥ ꯅꯪ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯅꯪꯒꯤ ꯅꯨꯄꯥꯗ ꯈꯔ ꯀꯦꯁꯤꯟꯅ ꯈꯔ ꯑꯣꯏꯅ ꯇꯧꯒꯗꯕꯅꯤꯅꯦ ꯌꯨꯝ ꯄꯥꯜꯂꯕꯅꯤ ꯑꯇꯣꯞꯄ ꯌꯦꯡꯂꯔꯣꯏ ꯍꯥꯏꯕꯗꯣ ꯑꯣꯏꯊꯣꯛꯇ꯭ꯔꯕ ꯋꯥꯅꯤ ꯅꯨꯄꯥ ꯄꯨꯝꯅꯃꯛꯇꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯏꯁꯥꯅ ꯏꯁꯥꯒꯤ ꯅꯨꯄꯥꯁꯤꯗꯤ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯃꯦꯝꯃ ꯃꯆꯥꯅꯨꯄꯥꯗꯨ ꯃꯣꯟꯁꯤꯟꯗꯨꯅ ꯍꯩ ꯑꯆꯧꯕ ꯅꯅꯥꯎꯗꯣ ꯀꯔꯤ ꯇꯧꯗꯣꯔꯤꯕꯅꯣ ꯈꯪꯗꯦ ꯑꯃꯨꯛꯇ ꯇꯥꯟꯅꯗꯨꯅ ꯌꯦꯡꯂꯨꯁꯣ ꯋꯥ ꯀꯥꯏꯅꯕ ꯇꯥꯔꯦꯅꯦ ꯅꯪꯕꯣ ꯑꯩꯈꯣꯏ ꯑꯁꯨꯝꯅ ꯁꯨꯝ ꯆꯨꯡꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇꯦꯅꯦ ꯑꯁꯤ ꯍꯥꯏꯕꯗꯨꯗ ꯊꯋꯥꯟꯁꯨ ꯃꯅꯥꯎ ꯅꯨꯄꯥꯕꯨ ꯊꯤꯕ ꯊꯣꯛꯈꯤ ꯑꯗꯨꯕꯨ ꯊꯥꯅꯤꯜꯗꯤ ꯊꯤꯕ ꯈꯪꯗ꯭ꯔꯦ ꯊꯋꯥꯟ ꯃꯊꯥ ꯁꯥꯅ ꯍꯜꯂꯛꯂꯒ ꯃꯃꯥꯗ ꯍꯥꯏꯔꯛꯏ ꯀꯔꯥꯏ ꯇꯥꯟ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗ꯭ꯔꯤꯕ ꯃꯗꯨꯒꯤ ꯑꯉꯥꯡꯗꯣ ꯅꯠꯇꯦ ꯀꯥꯏꯗꯅꯣꯕ ꯃꯥꯅ ꯂꯩꯔꯝꯗꯣꯏꯁꯤ ꯑꯩꯗꯤꯕ ꯃꯊꯥꯁꯤ ꯑꯣꯟꯊꯣꯛꯅ ꯁꯥꯗꯣꯔꯤ ꯑꯣꯏꯕ ꯏꯔꯤꯛꯁꯨ ꯊꯣꯡꯖꯤꯟ ꯄꯥꯅ ꯂꯦꯞꯇꯨꯅ ꯋꯥꯔꯤꯗꯨ ꯇꯥꯔꯝꯕꯅꯤ ꯑꯗꯨꯕꯨ ꯃꯥꯁꯨ ꯅꯤꯡꯉꯝꯗꯕ ꯍꯦꯜꯂꯛꯇꯨꯅ ꯃꯄꯤꯗꯨ ꯇꯞꯅ ꯁꯤꯟꯊꯔꯛꯏ ꯏꯃꯥꯒꯤ ꯅꯐꯝꯗ ꯅꯃꯧ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯏꯃꯥꯅ ꯍꯥꯏꯕꯗꯨ ꯏꯟꯖꯔꯝꯂꯕꯗꯤ ꯍꯧꯖꯤꯛ ꯅꯪꯂꯤꯕ ꯑꯋꯥꯕꯁꯦ ꯈꯤꯇꯪꯗ ꯑꯣꯏꯔꯁꯨ ꯐꯔꯝꯒꯗꯕꯅꯤ ꯏꯃꯥ ꯅꯃꯧ ꯀꯩꯗꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯤ ꯅꯃꯧ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯏꯃꯥ ꯕꯦꯝꯃ ꯏꯃꯥꯁꯨ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯅꯗꯤ ꯌꯥꯝꯅ ꯍꯥꯏꯕꯅꯤꯀꯣ ꯃꯇꯝꯗꯨꯗ ꯑꯁꯣꯝꯗꯁꯨ ꯊꯥꯅꯤꯜ ꯂꯦꯝꯕꯤꯕꯨ ꯆꯦꯜꯂꯤꯕꯅꯦ ꯍꯥꯏꯗꯨꯅ ꯈꯔ ꯂꯥꯞꯄ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯃꯌꯨꯝꯗ ꯂꯩꯔꯤ ꯇꯥ ꯊꯥꯅꯤꯜ ꯌꯨꯝꯗꯁꯨ ꯄꯥꯈꯠꯅꯔꯝꯂꯅꯤ ꯄꯥꯎ ꯄꯤꯅꯕꯃꯨꯛꯇ ꯇꯧꯁꯤ ꯊꯦꯡꯖꯤꯜꯂꯛꯏ ꯊꯥꯅꯤꯜ ꯃꯊꯥꯗꯤ ꯌꯥꯝꯅ ꯁꯥꯔꯕꯅꯤ ꯑꯗꯨꯕꯨ ꯑꯁꯦꯡꯕꯁꯨ ꯍꯦꯛ ꯍꯥꯏꯗꯣꯛꯄ ꯉꯝꯗ ꯂꯩ ꯍꯌꯦꯡ ꯑꯗꯨꯝ ꯍꯥꯏꯔꯁꯤ ꯉꯁꯤꯗꯤ ꯐꯔꯛ ꯇꯥꯔꯅꯤ ꯌꯨꯝꯗ ꯆꯦꯟꯈ꯭ꯔꯦꯅ ꯑꯗꯨꯝ ꯈꯜꯂꯝꯕꯅꯤ ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯛꯇ꯭ꯔꯕꯅꯤꯅ ꯑꯁꯨꯝꯅ ꯅꯣꯡꯉꯥꯜꯂꯦ ꯊꯥꯅꯤꯜꯒꯤ ꯃꯌꯨꯝꯗꯁꯨ ꯄꯥꯎ ꯑꯝꯇ ꯍꯥꯏꯗꯦ ꯂꯦꯝꯕꯤꯒꯤ ꯃꯌꯨꯝꯗꯁꯨ ꯄꯥꯎ ꯑꯃꯠꯇ ꯍꯥꯏꯗꯦ ꯂꯦꯝꯕꯤ ꯐꯥꯒꯤꯗꯒꯤ ꯁꯥꯎꯅꯤꯡꯂꯛꯂꯤ ꯀꯔꯤꯅꯣ ꯇꯥ ꯊꯥꯅꯤꯜ ꯍꯧꯖꯤꯛꯐꯥꯎ ꯑꯍꯜ ꯂꯃꯟ ꯑꯃꯠꯇꯁꯨ ꯍꯥꯏꯗꯣꯛꯄ ꯆꯠꯍꯟꯗꯦ ꯌꯨꯝꯒꯤ ꯃꯤꯅꯁꯨ ꯂꯧꯕ ꯂꯥꯛꯇꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯊꯥꯅꯤꯜ ꯁꯨꯝ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕꯗꯤ ꯌꯥꯗ꯭ꯔꯕꯅꯤꯅ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯂꯦꯝꯕꯤꯗ ꯍꯥꯏꯗꯣꯛꯂꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯂꯦꯝꯕꯤ ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯝꯇ ꯁꯦꯡꯗꯣꯛꯀꯦ ꯂꯦꯝꯕꯤꯁꯨ ꯆꯤꯡꯅꯅ ꯀꯩꯅꯣ ꯑꯩꯁꯦ ꯅꯪ ꯁꯥꯎꯅꯨꯀꯣ ꯀꯩꯅೋ ꯁꯠ ꯍꯥꯏꯔꯣ ꯅꯪ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯇꯞꯊꯧ ꯑꯩ ꯍꯥꯏꯒꯦ ꯑꯩꯁꯦ ꯅꯨꯄꯤ ꯊꯤꯔꯕ ꯅꯨꯄꯥꯅꯤ ꯅꯪꯕꯨ ꯄꯥꯝꯕ ꯍꯦꯟꯃꯟꯈꯤꯕꯅ ꯅꯐꯝꯗ ꯋꯥꯐꯝ ꯑꯁꯤ ꯂꯣꯏꯈ꯭ꯔꯦ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯂꯦꯝꯕꯤ ꯊꯥꯅꯤꯜꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯀꯣꯛꯇꯒꯤ ꯃꯈꯣꯡ ꯐꯥꯎꯕ ꯇꯨ ꯁꯨꯡꯈꯤꯕ ꯈꯪꯍꯧꯗꯦ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯑꯗꯨꯛ ꯇꯨꯀꯠꯆꯕ ꯋꯥ ꯑꯗꯨꯛ ꯆꯥꯎꯅ ꯃꯤꯅꯝꯕ ꯊꯨꯏ ꯇꯨꯀꯠꯆꯩ ꯑꯗꯨꯛ ꯂꯦꯝꯗꯕ ꯆꯥꯎꯈꯠꯇꯕꯒꯤ ꯅꯠꯇꯧ ꯌꯦꯡꯅꯤꯡꯗꯦ ꯑꯩ ꯍꯧꯖꯤꯛꯃꯛ ꯌꯨꯝꯗ ꯑꯩ ꯊꯤꯜꯂꯣ ꯍꯥꯏꯕꯅꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯏꯀꯨꯞ ꯑꯃꯠꯇ ꯄꯟꯊꯗꯨꯅ ꯑꯩ ꯂꯩꯅꯤꯡꯗ꯭ꯔꯤ ꯑꯩ ꯊꯤꯜꯂꯣ ꯑꯩꯁꯨ ꯋꯥꯐꯝ ꯑꯁꯦ ꯅꯉꯣꯟꯗ ꯍꯥꯏꯕ ꯉꯝꯗꯗꯨꯅ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯐꯤꯕꯝ ꯑꯁꯤ ꯌꯧꯔꯕꯅꯤꯅ ꯂꯣꯠꯇꯨꯅ ꯊꯝꯕ ꯉꯝꯂꯛꯇ꯭ꯔꯦ ꯅꯪ ꯑꯩꯕꯨꯗꯤ ꯑꯝꯇ ꯉꯥꯛꯄꯤꯌꯨ ꯑꯩ ꯅꯪꯕꯨꯁꯨ ꯁꯣꯏꯗꯅ ꯂꯧꯒꯅꯤꯡꯉꯤ ꯑꯗꯨꯛ ꯂꯦꯝꯗꯕ ꯊꯕꯛꯇꯣ ꯑꯩꯅ ꯇꯧꯒꯗꯕ ꯃꯥꯟꯕ꯭ꯔꯣ ꯅꯨꯄꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ ꯃꯤꯒꯤ ꯃꯀꯥꯟ ꯌꯦꯠꯇꯨꯅ ꯑꯇꯣꯕꯤ ꯑꯣꯏꯒꯗꯕ ꯅꯨꯄꯤꯗꯣ ꯑꯩ ꯃꯥꯜꯂꯨꯔꯕꯣ ꯑꯩ ꯁꯠ ꯊꯤꯜꯂꯣ ꯊꯥꯅꯤꯜꯁꯨ ꯏꯀꯥꯏꯔꯦ ꯑꯗꯨꯅ ꯂꯦꯝꯕꯤꯕꯨ ꯃꯌꯨꯝꯗ ꯊꯤꯜꯂꯛꯏ ꯑꯗꯨꯒ ꯂꯦꯝꯕꯤ ꯃꯌꯨꯝꯗ ꯌꯥꯝ ꯁꯥꯎꯅ ꯆꯪꯈꯤꯔꯝꯃꯤ ꯊꯥꯅꯤꯜ ꯎꯄꯥꯏ ꯂꯩꯇ ꯉꯥꯏꯍꯥꯛꯀꯤ ꯑꯁꯥꯎꯕꯗꯨꯅ ꯑꯐꯕꯗ ꯈꯟꯊꯕ ꯇꯧꯗ ꯃꯌꯨꯝꯗ ꯍꯜꯂꯛꯂꯔꯣꯏ ꯍꯥꯏꯔꯝꯕꯗꯨꯅ ꯍꯦꯛꯇꯃꯛ ꯆꯪꯁꯤꯟꯕꯁꯨ ꯉꯝꯗꯦ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯪꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯆꯪꯂꯝꯃꯤ ꯃꯃꯥꯍꯣꯏꯁꯨ ꯃꯆꯥꯅ ꯍꯜꯂꯛꯂꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯗꯨꯕꯨ ꯑꯃꯨꯛ ꯉꯥꯡꯁꯤꯜꯂꯨꯔꯕꯗꯤ ꯆꯠꯈꯤꯕ ꯌꯥꯏ ꯈꯟꯅ ꯀꯅꯥꯅꯁꯨ ꯀꯩꯁꯨ ꯍꯥꯏꯗ ꯇꯨꯃꯤꯟ ꯂꯩꯅꯔꯝꯃꯤ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯊꯤꯜꯗ ꯂꯦꯝꯕꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡ ꯍꯨꯞꯇꯨꯅ ꯂꯥꯛꯂꯒ ꯊꯥꯅꯤꯜꯒꯤ ꯏꯃꯨꯡ ꯑꯃꯗꯤ ꯊꯥꯅꯤꯜꯗ ꯊꯤꯅ ꯉꯥꯡꯂꯝꯕꯗ ꯅꯠꯇꯅ ꯊꯥꯅꯤꯜꯕꯨꯁꯨ ꯇꯞ ꯇꯥꯅ ꯐꯨꯔꯝꯂꯦ ꯑꯗꯨꯒ ꯏꯖꯠꯀꯤ ꯃꯃꯜ ꯑꯣꯏꯅ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯑꯃꯁꯨ ꯄꯤꯌꯨ ꯍꯥꯏꯔꯝꯃꯤ ꯊꯥꯅꯤꯜ ꯍꯧꯖꯤꯛꯇꯗ ꯃꯥ ꯌꯥꯝ ꯄꯦꯜꯂꯛꯇ꯭ꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯂꯣꯏꯅꯕꯤ ꯏꯔꯤꯛꯁꯨ ꯄꯥꯎꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯕꯨ ꯊꯋꯥꯟꯅ ꯃꯤꯁꯤꯡ ꯑꯗꯨꯗ ꯊꯥ ꯑꯃꯒꯤ ꯃꯇꯝ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯌꯥꯅꯈ꯭ꯔꯦ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯊꯥꯅꯤꯜ ꯍꯥꯟꯅꯒꯨꯝ ꯇꯧꯈꯤꯗ꯭ꯔꯤ ꯁꯨꯕ ꯅꯣꯝꯕ ꯌꯥꯝ ꯀꯜꯂꯝꯃꯤ ꯃꯥꯒꯤ ꯅꯨꯄꯤꯕꯨꯁꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤꯔꯝꯃꯤ ꯏꯔꯤꯛ ꯃꯥꯁꯨ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ
ꯃꯇꯝ ꯄꯨꯝꯕꯗ ꯀꯦꯗꯨꯅꯇ ꯂꯩꯔꯝꯃꯤ꯫ ꯈꯔ ꯂꯩꯔꯒꯗꯤ ꯑꯊꯤꯕ ꯃꯤꯡꯆꯠ ꯑꯗꯨ ꯃꯔꯨ ꯐꯪꯅ ꯃꯨꯡꯊꯠꯄ ꯉꯝꯗ꯭ꯔꯕꯁꯨ ꯈꯔꯗꯤ ꯀꯥꯎꯅꯈꯤꯔꯝꯃꯤ꯫ ꯐꯅꯁꯨ ꯅꯣꯝꯗꯨꯅꯁꯨ ꯂꯦꯝꯕꯤꯒꯤ ꯏꯃꯨꯡꯗ ꯇꯥꯜꯂꯛꯂꯤꯕ ꯏꯖꯠꯇꯥꯕꯤ ꯑꯗꯨꯗꯤ ꯁꯨꯕ ꯉꯝꯗꯕꯅ ꯏꯪꯈꯣꯜ ꯃꯆꯦꯠ ꯑꯃꯁꯨ ꯌꯣꯟꯕꯗ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯗꯨꯗ ꯂꯥꯏꯖꯁꯨ ꯊꯥ ꯂꯦꯞꯂꯝꯃꯤ꯫ ꯊꯋꯥꯟ ꯃꯆꯥ ꯐꯪꯗꯣꯔꯦ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯩ꯫ ꯃꯦꯝꯃ ꯑꯃꯗꯤ ꯑꯇꯩꯁꯤꯡꯁꯨ ꯂꯣꯏꯅ ꯍꯔꯥꯎꯅꯩ꯫ ꯊꯋꯥꯟ ꯐꯥꯒꯤ ꯑꯣꯏ ꯀꯩ ꯑꯣꯏ ꯍꯥꯏꯔꯛꯏ꯫ ꯍꯦ ꯁꯛꯎꯗꯕꯤ ꯏꯆꯥ, ꯅꯈꯨꯔꯥꯒꯤꯗꯤ ꯆꯠꯇꯔꯦ ꯂꯧꯕꯤꯗꯕꯤ꯫ ꯑꯁ ꯇꯥꯆꯧ ꯏꯇꯩꯃꯒꯤ ꯃꯃꯥꯡꯁꯤꯗ ꯇꯜꯂꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯋꯥ ꯋꯥ ꯅꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯦꯝꯃꯒꯤ ꯏꯃꯨꯡꯗꯨ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫